하이즈 빈디인데 다우레 까나요 삼지기구나 mẹ lâu quay sang là gì Passion terus bukan apa? Lagri, kenapa lagri? Karena ini, bindi jalan dia mamai dah, bindi kaca kan orang dia. Kalau yang apa mana? Puspa lagi, cesak sare bu, sare puspa, sare, nanti sare bu kenyang sare ke, cái mà thời gian là cái ngasi do khongdum garau ga thonge tumam dai de hai asin na jaw lo ya sapam nungsiba fast like ha thank you khuman mommy begum hi hello mommy begum na che hai welcome na che yel bi la bagi thank you pushpa kayang kya ge che hoi di kai mathel no hai pushpa ai ngasi khongdum ga ne ꯑꯗꯩꯗꯤ ꯔꯧꯒ ꯊꯣꯡꯉꯦ ꯊꯥꯗꯩꯌꯣ ꯑꯩ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯆꯦ ꯑꯣ ꯑꯩ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯆꯦ ꯍꯥꯏꯕ ꯃꯃꯤꯠꯁꯤꯁꯨ ꯍꯣꯔ ꯀꯩꯅꯣꯝ ꯇꯧꯔꯤ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯦ ꯏꯕꯨꯡꯉꯣ ꯑꯗꯒꯤꯗꯤ ꯈꯣꯡꯗ꯭ꯔꯨꯝꯒ ꯏꯔꯧꯒ ꯑꯃ ꯊꯣꯡꯉꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯑꯗ ꯉꯥꯔꯤꯟꯈꯥ ꯑꯃ ꯉꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯥꯔꯦꯀꯣ ꯈꯨꯃꯟꯅ ꯂꯥꯛꯂꯅꯤ ꯑꯃꯗꯣ ꯍꯥꯏꯌꯦ ꯑꯃ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯗꯨꯗꯒꯤꯗꯤ ꯙꯅꯦꯁꯣꯔꯤ ꯃꯩꯁꯅꯥꯝꯅ ꯆꯦꯁꯦ ꯑꯩꯅ ꯂꯐꯨ ꯏꯔꯣꯟꯕ ꯆꯥꯕꯤꯔꯛꯎ ꯍꯥꯏꯔꯒ ꯆꯥꯔꯛꯇꯦ ꯍꯥꯏꯌꯦ ꯑꯣ ꯆꯥꯔꯛꯀꯦ ꯂꯐꯨꯗꯣ ꯈꯪꯕ꯭ꯔꯥ ꯊꯤꯔꯒ ꯆꯥꯔꯛꯀꯦꯀꯣ ꯂꯐꯨꯗꯣ ꯐꯪꯅꯕ ꯊꯤꯔꯛꯑꯒꯦ ꯑꯗꯨꯒ ꯆꯥꯔꯛꯀꯦ ꯄꯨꯁꯄꯥꯅ ꯉꯁꯤꯗꯤ ꯑꯌꯨꯁꯤꯒ ꯏꯇꯩꯒ ꯎꯗꯦ ꯍꯥꯏ ꯑꯌꯨꯁꯤ ꯐꯃꯨꯡꯗ ꯏꯇꯩꯅ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯃꯥꯁꯨ ꯁꯤꯗ ꯐꯝꯃꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯅꯤ ꯃꯥ ꯊꯕꯛ ꯁꯨꯕ ꯆꯪꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯗꯥꯗꯤ sida leye ma matei sida leye do ꯑꯩ ꯖꯒꯥ ꯂꯩꯇꯦ ꯉꯁꯤ ꯑꯩꯒꯤ ꯑꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯥꯛꯑꯦ ꯍꯣꯏ ꯊꯣꯛꯂꯛꯑꯦ ꯑꯩꯗꯣ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯅꯪ ꯄꯜꯂꯛꯄꯗꯨꯗ ꯊꯣꯛꯂꯛꯑꯦ ꯑꯌꯨꯁꯤꯒ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯍꯅꯨ ꯑꯩ ꯆꯥꯈꯤꯒꯦꯀꯣ ꯑꯗꯨꯒ ꯂꯥꯛꯀꯦ ꯑꯣꯀꯦ ꯄꯣꯠꯁꯝꯕꯝ ꯆꯥꯔꯣ ꯃꯣꯃꯤꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯌꯥꯍꯧ ꯊꯦꯡ ꯆꯦ ꯄꯣꯠꯁꯝꯕꯝ ꯄꯣꯠꯁꯝꯕꯝ ꯆꯥꯛ ꯆꯥꯈꯤꯒꯦ ꯆꯥꯔꯒ ꯂꯥꯛꯆꯔꯅꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯆꯥ ꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯔꯦ ꯇꯨ ꯍꯦꯜꯂꯣ ꯀ꯭ꯔꯤꯌꯦꯁꯟꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯍꯦꯃꯥ ꯍꯤꯖꯝꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯍꯦꯃꯥ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯅꯔꯛꯀꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯒꯤꯗꯤ ꯀꯦ ꯑꯦꯁ ꯁꯣꯐꯤꯌꯥꯅ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯉꯁꯤ ꯁꯣꯐꯤꯌꯥ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕ ꯆꯥꯏꯌꯦ ꯈꯣꯡꯗ꯭ꯔꯨꯝꯒꯅꯦ ꯔꯧꯒ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯑꯗꯩꯗꯤ ꯉꯥꯔꯤꯟꯈꯥ ꯑꯃ ꯉꯧꯔꯦ ꯉꯥꯔꯤꯟꯈꯥꯗꯣ ꯇꯤꯜꯍꯧ ꯆꯅꯝ ꯇꯧꯔꯒꯅꯦ ꯉꯥꯔꯤꯟꯈꯥ ꯑꯃꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯔꯛꯇ ꯀꯣꯃꯦꯟ ꯏꯔꯛꯀꯅꯤꯀꯣ ꯑꯣꯀꯦ ꯈꯨꯃꯟ ꯄꯨꯁꯄꯥꯅ ꯑꯌꯨꯁꯤ ꯆꯆꯥꯁꯦ ꯅꯣꯏ ꯃꯃꯥ ꯍꯣꯏꯒ ꯋꯥꯔꯤꯗꯤ ꯌꯥꯝ ꯁꯥꯅꯤꯡꯉꯦ ꯑꯗꯣ ꯆꯆꯥꯁꯦ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯑꯗꯨꯒꯤꯅꯤꯀꯣ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯗꯣ ꯍꯥꯏ ꯅꯪꯅ ꯍꯪꯕꯗꯣ ꯉꯁꯥꯏ ꯍꯪꯕꯗꯣ ꯃꯃꯥꯗ ꯆꯆꯥ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤ ꯀꯩꯒꯤ ꯆꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕ ꯍꯥꯏꯕꯗꯣ ꯆꯆꯥ ꯊꯕꯛ ꯈꯔ ꯀꯜꯂꯦꯌꯦ ꯑꯗꯨꯒꯤꯅꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯆꯥꯆꯥꯗꯣ ꯅꯨꯄꯥ ꯁꯣꯝꯗ ꯆꯠꯂꯨꯗ ꯁꯣꯝꯗ ꯆꯠꯂꯨ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯃꯤ ꯑꯦꯜꯃꯤ ꯇꯧꯕꯁꯤꯗ ꯃꯥꯅꯁꯨ ꯇꯧꯔꯨ ꯍꯥꯏꯕ ꯃꯁꯤ ꯃꯤꯁꯦ ꯇꯜꯂꯦꯍꯦ ꯑꯩꯗꯤ ꯁꯩꯇ ꯍꯥꯏꯌꯦꯕ ꯆꯥ ꯄꯨꯁꯄꯥꯗꯣ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯊꯤꯔꯤꯌꯦ ꯁꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤ ꯁꯅꯥꯅ
ꯃꯃꯥꯅ ꯀꯩ ꯌꯦꯟꯁꯥꯡ ꯄꯤꯖꯒꯦ ꯏꯃꯧꯁꯦ ꯍꯥꯏ ꯀꯩꯅꯣ ꯃꯥꯁꯨ ꯌꯥꯎꯒꯦ ꯀ ꯍꯥꯏꯒꯠꯂꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯅꯪ ꯇꯨꯝꯃꯨꯔꯣ ꯃꯆꯥ ꯅꯪꯕꯨ ꯃꯃꯥꯅ ꯀꯩ ꯏꯟꯁꯥꯡ ꯄꯤꯖꯒꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯉꯁꯤ ꯍꯥꯏꯈ꯭ꯔꯣꯅ ꯅꯦꯅꯦ ꯈꯣꯏꯗꯨꯝ ꯊꯣꯡꯕ ꯈꯣꯏꯗꯨꯝꯃ ꯈꯣꯡꯗꯨꯝ ꯍꯥꯏꯌꯣ ꯈꯣꯏꯗꯨꯝ ꯀ ꯍꯥꯏꯖꯜꯂꯦ ꯈꯣꯏꯗꯨꯝ ꯈꯨꯃꯟꯅ ꯉꯁꯤ ꯅꯥꯇꯣꯟ ꯐꯨꯜꯂꯤ ꯑꯗꯨꯒ ꯀꯣꯛ ꯆꯤꯛꯏ ꯍꯥꯏ ꯑꯌꯥ ꯅꯪ ꯂꯣꯛ ꯑꯗꯨꯝ ꯇꯧꯔꯤꯔꯣ ꯈꯨꯃꯟ ꯆꯦꯛꯁꯜꯂꯨꯀꯣ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯅꯥꯔꯒꯅꯦ ꯌꯥꯝꯅ ꯋꯥꯅꯦꯕꯀꯣ ꯌꯨꯝꯗꯁꯨ ꯂꯩꯇꯕꯅꯤꯅꯅꯦ ꯑꯗꯨꯅ ꯆꯦꯛꯁꯟꯅ ꯂꯩꯌꯨ ꯑꯗꯨꯀꯦ ꯁꯣꯐꯤꯌꯥꯅ ꯑꯁ ꯌꯥꯝ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯂꯥꯛꯁꯤꯔꯣ ꯈꯪꯗꯦꯅꯦ ꯍꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯦꯟꯁꯥꯡꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯏꯇꯩ ꯅꯥꯀꯟꯗꯩ ꯍꯧꯔꯛꯀꯅꯨꯀꯣ ꯈꯠꯅꯕ ꯍꯥꯏ ꯅꯥꯇꯩ ꯆꯠꯈꯔꯦ ꯄꯨꯁꯄꯥ ꯃꯥ ꯍꯌꯦꯡ ꯄꯣꯠ ꯄꯤꯒꯗꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯄꯤꯒꯗꯕ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒꯤꯅꯦꯕ ꯄꯤꯗꯣꯏꯁꯦ ꯑꯗꯨꯅ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯏꯇꯩꯗꯣ ꯑꯗꯣ ꯃꯥ ꯉꯁꯤ ꯑꯦꯜꯕꯤ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯗ ꯉꯥꯏꯍꯥꯛ ꯌꯥꯎꯍꯜꯂꯛꯀꯦ ꯑꯗꯣ ꯃꯥ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯒꯤ ꯉꯁꯤꯗꯣ ꯍꯧꯕꯗꯒꯤ ꯌꯥꯎꯕ ꯉꯝꯃꯔꯣꯏꯕꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯎꯍꯜꯂꯣ ꯉꯥꯏꯍꯥꯛꯇꯪ ꯃꯥ ꯎꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯎꯔꯦ ꯌꯥꯎꯔꯦ ꯏꯆꯥꯊꯣꯏꯕꯤ ꯌꯥꯎꯔꯦ ꯁꯅꯥꯊꯣꯏ ꯂꯝꯖꯥꯎꯅ ꯏꯆꯦ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯁꯅꯥꯊꯣꯏ ꯂꯝꯖꯥꯎ ꯈꯪꯗ꯭ꯔꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯡꯂꯦꯟ ꯅꯆꯦꯅꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯋꯦꯜꯀꯝ ꯂꯥꯡꯂꯦꯟ ꯋꯦꯜꯀꯝ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯁꯣꯐꯤꯌꯥꯅ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯃꯜꯂꯦ ꯍꯥꯏ ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤꯌꯦ ꯑꯗꯒꯤꯗꯤ ꯃꯥꯏꯛꯅ ꯍꯥꯏ ꯆꯦ ꯑꯩ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯂꯥꯛꯏ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯔꯥꯖ ꯂꯛꯁꯃꯤ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯃꯥꯏ ꯑꯝꯇ ꯇꯥꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯋꯥꯏ ꯁꯪꯅ ꯌꯥꯎꯔꯒꯦ ꯑꯣꯀꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯇꯥꯊꯣꯛꯎꯔꯣ ꯅꯣꯏꯒꯤꯗꯤ ꯂꯥꯏꯁ꯭ꯔꯝ ꯍꯦꯅꯥꯔꯤꯇꯥꯅ ꯍꯥꯏ ꯆꯦꯆꯦ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯑꯩ ꯏꯆꯥꯊꯣꯏꯕꯤꯁꯤꯔꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣ ꯀꯩ ꯌꯦꯡꯍꯜꯂꯤꯅꯣ ꯑꯣ ꯃꯌꯥꯝꯗꯁꯦ ꯌꯦꯡꯍꯜꯂꯤꯌꯦ ꯏꯆꯥꯊꯣꯏꯕꯤꯅ ꯗ꯭ꯔꯣꯌꯤꯡ ꯇꯧꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯇ ꯇꯧꯕꯅꯦ ꯃꯥꯅ ꯑꯗꯣ ꯃꯥ ꯄꯨꯊꯣꯔꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯤꯌꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯤꯅ ꯗ꯭ꯔꯣꯌꯤꯡ ꯇꯧꯕꯅꯤ ꯀꯣ ꯁꯅꯥꯕꯤ ꯑꯗꯨꯒ ꯁꯅꯥꯕꯤ ꯄꯨꯁꯄꯥꯅ ꯑꯌꯨꯁꯤ ꯒꯥꯎ ꯑꯦꯛꯖꯥꯝ ꯀꯃꯥꯏ ꯌꯥꯔꯦ ꯀꯛꯊꯠꯂꯣ ꯌꯥꯔꯦ ꯇꯧꯈ꯭ꯔꯒꯦ ꯅꯪꯕꯣ ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯣ ꯑꯦꯛꯖꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯪꯉꯦ ꯆꯆꯥꯅ ꯑꯝꯇ ꯈꯨꯝꯗꯣꯛꯑꯁꯦ ꯆꯆꯥꯅꯅꯦ ꯑꯦꯛꯖꯥꯝꯗꯣ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ ꯅꯨꯡꯉꯥꯏꯔꯝꯕ꯭ꯔꯥ ꯍꯥꯏꯌꯦ ꯐꯔꯝꯃꯤ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯥꯏꯌꯣ ꯅꯨꯡꯉꯥꯏꯔꯝꯃꯤ ꯃꯥꯒꯤꯅꯦ ꯄꯨꯁꯄꯥ ꯁꯕꯖꯦꯛ ꯑꯅꯤꯈꯛꯇ ꯉꯥꯏꯔꯦꯕꯀꯣ ꯍꯌꯦꯡ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯑꯦꯝ ꯑꯥꯏ ꯑꯦꯜ ꯃꯅꯤꯄꯨꯔꯤ ꯊꯥꯔꯅꯤ ꯑꯗꯨꯒ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠꯇꯅ ꯗ꯭ꯔꯣꯌꯤꯡꯒ ꯍꯦꯟ ꯔꯥꯏꯇꯤꯡꯒ ꯊꯥꯔꯒ ꯂꯣꯏꯔꯦ ꯄꯔꯤꯈꯥ ꯐꯝꯃꯒ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯂꯣꯏꯕꯒ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤꯗꯤ ꯂꯥꯡꯂꯦꯟꯅ ꯆꯦ ꯑꯩ ꯆꯝꯐꯨꯠ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯔꯥꯖ ꯂꯛꯁꯃꯤꯅ ꯆꯦ ꯑꯩ ꯉꯥ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯂꯥꯡꯂꯦꯟ ꯅꯆꯦꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯦꯀꯣ ꯆꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝ ꯐꯖꯩ ꯏꯃꯧꯁꯦ ꯌꯥꯝ ꯍꯩꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯂꯥꯏꯁ꯭ꯔꯝ ꯍꯦꯟꯔꯤꯇꯥꯅ ꯑꯕꯦꯝꯃ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯏꯆꯥꯇꯣꯝꯕꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯦ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯁꯥꯄꯝ ꯅꯨꯡꯁꯤꯕꯅ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥꯏ ꯂꯣꯏꯗ꯭ꯔꯤꯌꯦ ꯈꯨꯃꯟ ꯃꯥ ꯑꯦꯛꯖꯥꯝꯁꯦ ꯍꯌꯦꯡ ꯗꯦꯠ ꯀꯩꯅꯣꯗ ꯂꯣꯏꯗꯣꯏꯅꯦ 5ꯇ ꯂꯣꯏꯗꯣꯏꯅꯦ ꯑꯗꯒꯤꯗꯤ ꯕꯤꯀꯥꯁꯅ ꯆꯦꯆꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯕꯤꯀꯥꯁ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ ꯕꯤꯀꯥꯁ ꯄꯨꯁꯄꯥꯅ ꯔꯦꯡ 1 ꯇꯥꯔꯁꯤꯀꯣ ꯀꯟꯅ ꯍꯣꯠꯅꯧ ꯍꯥꯏ ꯔꯦꯡ 1 ꯂꯥꯛꯀꯗ꯭ꯔꯥ ꯅꯪꯕꯣ ꯈꯪꯗꯦ ꯍꯌꯦꯡ ꯏꯆꯥꯇꯣꯝꯕꯤꯒꯤ ꯔꯤꯖꯜ ꯊꯣꯛꯑꯒ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯀꯦ ꯏꯆꯥꯇꯣꯝꯕꯤꯁꯦ ꯍꯟꯗꯛ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯈꯔ ꯋꯥꯠꯈꯤꯕꯅꯦꯕ ꯑꯗꯨꯅ ꯈꯪꯗꯦ ꯀꯌꯥ ꯂꯥꯛꯇꯣꯏꯅꯣꯀꯣ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯁꯥꯟꯅꯕꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯦ ꯄꯥꯅꯤꯡꯕꯁꯤ ꯄꯣꯛꯇꯦ ꯍꯥꯟꯅꯗꯤ ꯄꯤꯛꯏꯉꯩꯗ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯌꯥꯝ ꯄꯥꯏꯌꯦꯕꯀꯣ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯎꯈ꯭ꯔꯗꯤ ꯑꯇꯣꯞꯄꯒ ꯀꯔꯤꯝ ꯅꯥꯆꯨꯡꯗꯕꯗꯣ
ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯗꯨꯒꯅꯦ ꯁꯥꯟꯅꯕꯁꯤꯗ ꯑꯗꯨꯝ ꯉꯥꯎꯕ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯄꯥꯝꯃꯛꯇꯕ ꯄꯤꯍꯨꯅ ꯍꯥꯏ ꯍꯦꯜꯂꯣ ꯄꯤꯍꯨ ꯑꯗꯒꯤꯗꯤ ꯅꯦꯅꯦ ꯀꯨꯂꯕꯇꯤ ꯂꯥꯛꯑꯦ ꯑꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯅꯦꯅꯦ ꯅꯦꯅꯦꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯂꯥꯏꯛꯇꯤ ꯑꯅꯤꯈꯛꯇꯪ ꯂꯩꯀꯣ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯂꯥꯏꯛ ꯑꯝꯇ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯈꯨꯃꯟꯅ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯑꯩꯒꯤꯗꯣ ꯌꯦꯛꯄ ꯀꯥꯎꯅꯤꯀꯣ ꯑꯣꯀꯦ ꯈꯨꯃꯟ ꯃꯥ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯑꯗꯨꯝ ꯌꯦꯛꯍꯜꯂꯛꯑꯒꯦ ꯀꯀꯥ ꯈꯨꯃꯟꯒꯤ ꯗ꯭ꯔꯣꯌꯤꯡ ꯇꯧꯔꯣ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯀꯩꯕ ꯂꯥꯛꯀꯅꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯗ ꯑꯦꯜꯕꯤ ꯌꯥꯎꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯛꯀꯅꯤ ꯔꯦꯡ 1ꯗ ꯂꯥꯛꯀꯅꯤ ꯑꯦꯜꯕꯤ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨ ꯂꯥꯏꯛ ꯑꯅꯤꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯑꯗꯒꯤꯗꯤ ꯄꯤꯍꯨꯅ आप बहुत क्यूट हो है थैंक यू पीहू आप कहाँ से हो ꯑꯗꯒꯤꯗꯤ ꯏꯟꯗꯤꯔꯥ ꯑꯣꯏꯅꯥꯝꯅ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯂꯥꯛꯄꯗ ꯊꯦꯡꯅꯁꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯊꯦꯡꯅꯁꯦ ꯂꯥꯛꯑꯣ ꯑꯗꯒꯤ ꯏꯆꯟꯁꯨ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯌꯥꯎꯔꯝꯃꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯏꯆꯟ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯦꯛꯖꯥꯝ ꯇꯧꯒꯅꯨ ꯁꯝ ꯄꯥꯏꯒꯅꯨ ꯃꯤ ꯅꯪꯕꯣ ꯑꯦꯛꯖꯥꯝ ꯋꯥꯡꯅ ꯂꯥꯛꯇꯕ ꯌꯥꯗꯦꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯣꯔꯕꯥ ꯆꯆꯥꯅ ꯑꯆꯥꯄꯣꯠ ꯑꯝꯇ ꯂꯩꯕꯤꯔꯛꯑꯣꯏ ꯍꯥꯏ ꯆꯆꯥ ꯂꯥꯛꯄꯗ ꯅꯪ ꯔꯦꯡ 1ꯒ ꯂꯥꯛꯇ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯐꯠꯇ꯭ꯔꯗꯤ ꯈꯪꯕ꯭ꯔꯥ ꯀꯅꯥꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯣ ꯃꯥꯅ ꯍꯥꯏꯁꯦ ꯀꯅꯥꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯦꯛꯖꯥꯝ ꯍꯣꯏꯕ ꯋꯥꯡꯅ ꯂꯥꯛꯇꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕ ꯑꯗꯒꯤꯗꯤ ꯏꯆꯟꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯏꯆꯥꯅꯨꯄꯤꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯣ ꯂꯣꯏꯗ꯭ꯔꯤꯌꯦ ꯏꯆꯟ ꯑꯩ ꯍꯌꯦꯡ ꯗꯦꯠ 5ꯇ ꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯁꯇꯔꯗꯦꯅꯤꯅ ꯑꯩ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯂꯥꯛꯄꯅꯦꯕꯀꯣ ꯆꯥꯛ ꯆꯥꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯄꯨꯁꯄꯥ ꯋꯦꯜꯀꯝ ꯇꯨ ꯀꯁꯥꯔ ꯄꯔꯃꯥꯅꯦꯟꯠꯂꯤ ꯀꯥꯏ ꯍꯤꯒꯠꯂꯤꯁꯦ ꯊꯣꯛ ꯊꯥ ꯑꯩꯈꯣꯏ ꯗꯥꯁꯤꯅꯅꯦ ꯀꯥꯇꯨ ꯀꯥꯔꯟꯇꯅꯤ ꯃꯥ ꯉꯥꯡꯉꯛꯇꯣꯏꯕ ꯕꯤꯀꯥꯁꯅ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏ ꯕꯤꯀꯥꯁ ꯑꯩꯁꯦ ꯀꯁꯥꯔꯗꯒꯤꯅꯦ अदुगा पीहूना आप बहुत दिन पहले लाइफ में था है आपको याद थे आप बहुत दिन पहले लाइफ में थे है ओके हाँ मैं एलबी अभी तो डेली एलबी नहीं करते अभी तो बच्चा का एग्ज़ाम चल रहा है ना मेरे बेटी का इसलिए एवरी सैटरडे में एलबी आएगा अदगिदी पीहूना आपको याद है हाँ याद है मैं पीहू खाना खा लिया क्या आपने मयाम हैग्रू उम्मियाबको अस साइरुबबु खुसिनम तौइने ओइजानी है इना का खंसिंजिनी मैम लाइक तौदबा यावरदी लाइक तौसिनबियु मैम मीदीने चामगी मथक्ता लाअमिने बदुगा लाइक अमता तौबिरमदबा वानी लोई चाम मथक्तगी जर उमधरगा हुजि 13 दा मुलेपा लेथोखरे दुगा लाइक ना मरी मंगातंग लेबा चंगादी लाइक तो तसलमदी फैनको ꯑꯩ ꯕꯤꯟꯗꯤ ꯌꯥꯎꯔꯝꯗꯕ ꯋꯥꯅꯤ ꯃꯤꯅ ꯌꯥꯝꯅ ꯁꯥꯕꯤ ꯁꯥꯖꯅꯤꯡꯕꯒ ꯃꯥꯜꯂꯅꯤ ꯑꯩꯁꯦ ꯕꯤꯟꯗꯤ ꯌꯥꯎꯗꯕꯗꯣ ꯌꯦꯡꯍꯧꯗ꯭ꯔꯦꯕ ꯑꯩ ꯃꯌꯥꯝ ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇꯦꯀꯣ ꯃꯧꯅꯤꯀꯣ ꯑꯩ ꯕꯤꯟꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ आहा खुशिनमनिहे दा कमेन्ट लाबो जेंगुने नम्बर लाबदे आई जाते बि तखो जालो ओनी वो प्लीज कनाडा लई होजे कमे हौजिने पीहू दे ले गलो
चिंखꯠꯄ यादेबा ꯑꯩꯒꯤ ꯊꯣꯛꯂꯛꯇ꯭ꯔꯣ ꯑꯍꯥ ꯑꯪ ꯃꯍꯥꯛ ꯕꯥꯏ ꯌꯥꯕ꯭ꯔꯣ ꯑꯩ ꯕꯥꯏ ꯌꯥꯗ꯭ꯔꯥ ꯀꯣꯃꯦꯟ ꯂꯥꯛꯇ꯭ꯔꯥ ꯂꯥꯎꯒꯅꯤ ꯂꯥꯛꯇꯦ ꯄꯤꯍꯨꯅꯅꯦ ꯅꯣꯏ ꯄꯤꯍꯨ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯃꯦꯟ ꯂꯥꯛꯇꯦꯗ ꯑꯣ ꯃꯌꯥꯝ ꯂꯩꯔꯦꯅꯦ ꯑꯩꯅ ꯀꯣꯃꯦꯟ ꯂꯥꯛꯇꯅ ꯂꯩꯔꯒ ꯄꯟꯕ ꯑꯣꯏꯔꯝꯃꯦ ꯕꯦꯔꯥ ꯀꯥꯔꯝꯃꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯌꯥꯎꯕ꯭ꯔꯣ ꯑꯩꯅ ꯑꯩ ꯂꯚ ꯌꯨ ꯂꯩꯕ ꯃꯐꯝꯗꯣ ꯍꯥ ꯑꯩꯅ ꯂꯚ ꯌꯨ ꯏꯔꯛꯄꯗꯣ ꯁꯤꯗꯒꯤ ꯍꯧꯗꯣꯏ ꯅꯠꯇꯦ ꯁꯤ ꯃꯥꯡꯗꯩꯁꯤꯗꯤ ꯄꯨꯁꯄꯥꯅ ꯏꯇꯩ ꯉꯥꯏꯕꯗ ꯀꯩꯕ ꯀꯟꯂꯨ ꯕꯁ ꯐꯪꯗꯣꯏꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯇꯥꯛꯀꯅꯨꯃꯤ ꯁꯅꯥꯕꯤ ꯑꯩꯉꯣꯟꯗꯗꯤ ꯏꯆꯥꯅꯨꯄꯤꯅ ꯕꯤꯟꯗꯤꯒ ꯅꯝꯕꯤꯔ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯄꯨꯁꯄꯥꯅ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯉꯣꯟꯗꯗꯤ ꯆꯆꯥ ꯅꯠꯇꯦ ꯅꯦꯅꯦꯅꯦ ꯍꯥꯏ ꯃꯥꯅꯦ ꯃꯥꯅꯦ ꯅꯦꯅꯦꯅꯤ ꯑꯗꯒꯤ ꯏꯆꯟ ꯀꯦꯁꯅ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩꯕ ꯑꯣꯏꯌꯣ ꯗꯦꯟꯁꯁꯨ ꯌꯥꯝ ꯍꯩꯕꯅꯤ ꯏꯆꯥꯁꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯍꯥꯏꯈ꯭ꯔꯣ ꯆꯆꯥꯗ ꯁꯤꯅꯅꯦ ꯆꯆꯥ ꯏꯆꯟ ꯍꯥꯏꯗꯣ ꯂꯛꯈꯤꯄꯨꯔꯒꯤꯅꯦꯕ ꯁꯤ ꯆꯆꯥꯁꯤꯅ ꯄꯤꯍꯨꯅ ꯌꯦꯁ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯪꯐꯥꯜꯒꯤ ꯊꯝꯕꯥꯜꯅ ꯆꯦꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯦꯜꯂꯣ ꯑꯗꯨꯗꯒꯩꯗꯤ ꯏꯟꯗꯤꯔꯥ ꯑꯩꯈꯣꯏ ꯗꯥꯅ ꯀꯩꯕ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏ ꯉꯁꯤꯅ ꯀꯥꯔꯟꯇꯅꯤꯉꯣ ꯏꯟꯗꯤꯔꯥ ꯑꯣꯏꯅꯥꯝꯅ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯕꯤꯌꯣ ꯑꯣꯀꯦ ꯑꯣꯀꯦ ꯄꯥꯔꯛꯀꯦ ꯏꯟꯗꯤꯔꯥ ꯄꯤꯍꯨꯅ ꯕꯥꯏ ꯑꯥꯏ ꯑꯦꯝ ꯒꯣꯌꯤꯡ ꯇꯨ ꯁ꯭ꯂꯤꯞ ꯍꯥꯏ ꯑꯣꯀꯦ ꯄꯤꯍꯨ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭रीम ꯑꯗꯒꯤꯗꯤ ꯕꯨꯡꯒꯤ ꯊꯧꯊꯥꯛꯅ क्या आप मुझे शादी करोगे क्या नहीं ꯑꯗꯒꯤꯗꯤ ꯀꯪꯐꯥꯜꯒꯤ ꯊꯝꯕꯥꯜꯅ ꯆꯦꯅꯨ ꯏꯁꯀ꯭ꯔꯥꯏꯞ ꯗꯟ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯏꯆꯟꯅ ꯇꯥꯃꯣꯗꯤ ꯎꯗꯦ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯅ ꯍꯪꯉꯦꯀꯣ ꯉꯁꯤꯗꯤ ꯑꯅ ꯑꯗꯣ ꯇꯥꯃꯣꯗꯣ ꯊꯕꯛ ꯁꯨꯔꯤꯌꯦ ꯏꯆꯟ ꯑꯗꯒꯤꯗꯤ ꯊꯝꯕꯥꯜꯅ ꯀꯣꯃꯦꯟ ꯄꯥꯗꯕꯤ ꯂꯥꯏꯕ꯭ꯔꯣ ꯍꯥꯏꯌꯦ ꯊꯝꯕꯥꯜ ꯑꯩꯁꯦ ꯀꯣꯃꯦꯟꯇꯣ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯩꯕꯥ ꯑꯩꯒꯤ ꯁꯤꯗꯅꯦ ꯀꯣꯃꯦꯟꯗꯣ ꯂꯦꯞꯈ꯭ꯔꯦꯕꯀꯣ ꯑꯩꯅꯅꯦ ꯀꯣꯃꯦꯟꯁꯦ ꯂꯥꯛꯇꯦꯅ ꯂꯩꯔꯒꯅꯦ ꯀꯣꯃꯦꯟꯁꯦ ꯂꯦꯞꯇꯅ ꯂꯩꯔꯝꯕ ꯑꯗꯨꯒꯤꯅꯦ ꯑꯗꯩꯗꯤ ꯀꯩꯕ ꯍꯩꯒ꯭ꯔꯨꯖꯝ ꯅꯤꯂꯤꯅ ꯅꯦꯅꯦ ꯀꯩ ꯆꯥꯔꯤꯅꯣ ꯍꯩꯒ꯭ꯔꯨ ꯆꯥꯏꯅꯦ ꯕꯤꯀꯥꯁꯅ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯕꯤꯀꯥꯁ ꯉꯁꯤꯗꯤ ꯈꯣꯡꯗ꯭ꯔꯨꯝꯒ ꯔꯧꯒ ꯑꯣꯏꯅ ꯊꯣꯡꯉꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯀꯩꯅꯣꯃ ꯇꯧꯔꯦ ꯉꯥꯔꯤꯟꯈꯥꯒꯅꯦ ꯇꯤꯜꯍꯧ ꯆꯅꯝ ꯇꯧꯔꯒ ꯉꯧꯕ ꯑꯃ ꯇꯧꯔꯦꯀꯣ अदगी पीहू मेरा भी एग्जाम चल रहा है ओके पीहू आप कौन सी क्लास में हो अदगी थोबीसना तुमलमदागी इथौ लोरे इनमा वारी याव यारे है पीहू आई एम चिल्ड्रेन है ओके आप कौन से क्लास में हो पीहू कहाँ से हो आप एग्जाम अच्छी से देना अच्छी से पढ़ाई करना ठीक है खुशी नंगी अदगी इचन्ना वेलकम चाथोबी है हायरे अदगी थंबालना मचा थोबी समलांग क्या तारक इसे फजई को है मा मसम का हाथी ꯉꯁꯥꯏꯗꯒꯤꯅꯦ ड्राइंग तौबगा तौरगा लेरमीनेबा अदुना मसम फाव हालक्त्रे मा अदगी पीहूना 5 में हूँ ओ आप तो बहुत छोटी हो ना मेरे बेटी की एज से थोड़ा बड़ा होगा पढ़ाई अच्छी से करना ठीक है पीहू थोबीसना आयुसी एग्जाम लोरगा ममागा पपागी वीडियोदा याउको नेने नंगना वीडियो याउरगा नुंगाई है याउगद्रना नंग याउगद्र नेने थोबीसना हायने याउगद्रना Mama yaohonde. ममाना याहनदे आगांगना याब फत्तबगीने पीहूना फाइनल है हाँ अभी फाइनल एग्जाम चल रहा है ना यहाँ पे भी चल रहा है मेरा बेटी के भी चल रहा है और मेरा बेटा का भी चल रहा है पीहू अदई कंफाल गी थंबालना मचा थोबी
ꯀꯩ ꯍꯥꯏꯕ ꯁꯝꯂꯥꯡꯅ ꯇꯥꯔꯛꯄꯁꯦ ꯆꯞꯅ ꯐꯖꯩꯀꯣ ꯃꯥꯗꯤꯅꯦ ꯑꯩꯅꯅꯦ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯁꯤꯒ ꯁꯥꯏ ꯇꯥꯕꯗꯣ ꯑꯗꯨꯝ ꯇꯥꯍꯟꯕꯤꯕ ꯑꯩꯈꯣꯏ ꯆꯥꯊꯣꯏꯕꯤꯁꯦ ꯄꯛꯆꯩꯌꯦꯕꯀꯣ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯁꯥꯏ ꯇꯥꯍꯟꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯨꯝ ꯇꯥꯍꯟꯕꯤꯕ ꯁꯥꯏꯗꯣ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗ ꯑꯗꯨꯒ ꯃꯥꯗꯤ ꯃꯃꯥꯏꯁꯤꯁꯨꯅꯦ ꯄꯤꯛꯏꯉꯩꯗꯗꯤ ꯃꯃꯥꯏ ꯌꯥꯝ ꯀꯣꯏꯔꯝꯃꯦꯕ ꯑꯩꯈꯣꯏ ꯆꯥꯊꯣꯏꯕꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯎꯔ ꯆꯥꯎꯔꯒ ꯃꯃꯥꯏ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯍꯟꯗꯛ ꯌꯥꯝ ꯀꯪꯁꯜꯂꯦ ꯈꯪꯕ꯭ꯔꯥ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯕꯅ ꯇꯧꯔꯤꯔꯥ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯍꯟꯗꯛꯁꯦꯅꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯁꯨ ꯇꯧꯔꯦꯕ ꯕꯤꯄꯤꯁꯨ ꯂꯣꯗ ꯂꯩꯔꯦꯕꯀꯣ ꯑꯗꯨꯅ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦꯕ ꯑꯩꯁꯦ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯂꯁ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯌꯥꯡ ꯈꯔ ꯀꯪꯁꯜꯂꯦ ꯃꯥꯏꯒꯁꯦ ꯄꯤꯛꯁꯜꯂꯦꯕ ꯍꯟꯗꯛꯁꯦ ꯀꯣꯃꯦꯟꯠꯁꯀ ꯑꯝꯇ ꯂꯥꯛꯇꯦ ꯌꯥ ꯆꯦ ꯅꯪ ꯇꯨꯝꯅꯤꯡꯂꯛꯀꯅꯨꯀꯣ ꯉꯁꯤꯗꯤ ꯍꯥꯏꯌꯦ ꯁꯝꯒ ꯂꯣꯏ ꯐꯥꯔꯦ ꯁꯤ ꯉꯥꯡꯒꯤꯗꯤ ꯑꯗꯒꯤꯗꯤ ꯍꯣꯏ ꯇꯨꯝꯅꯤꯡꯉꯣꯏ ꯑꯗꯒꯤꯗꯤ ꯅꯦꯅꯦ ꯀꯨꯂꯕꯇꯤꯅ ꯑꯩ ꯅꯣꯛꯄꯗ ꯁꯤꯔꯦ ꯃꯔꯝꯗꯣ ꯍꯥꯏꯔꯛꯀꯦ ꯅꯣꯏꯁꯨ ꯅꯣꯛꯎꯀꯣ ꯂꯥꯏꯛ ꯄꯤꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯂꯥꯏꯛ ꯄꯤꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯅꯦꯅꯦ ꯅꯦꯅꯦꯒꯤ ꯃꯣꯕꯥꯏꯜꯒꯤꯅꯦ ꯀꯨꯅꯥꯒꯤ ꯃꯊꯛꯇꯅꯦ ꯗꯣꯠ 3 ꯈꯛꯅꯦ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯗꯣꯠ 3ꯗꯨꯒ ꯆꯪꯉꯣꯕ ꯆꯪꯉꯒ ꯑꯗꯨꯒꯤ ꯂꯥꯏꯛꯀꯤ ꯃꯥꯒꯤ ꯑꯣꯞꯁꯟ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯑꯗꯨꯝ ꯕꯦꯛ ꯑꯃꯨꯛ ꯍꯜꯂꯛꯑꯣꯕ ꯑꯗꯨꯝ ꯌꯥꯔꯅꯤꯅꯦꯅꯦ ꯑꯗꯨꯗꯒꯤꯗꯤ ꯏꯆꯟꯅ ꯀꯩ ꯍꯥꯏꯕ ꯆꯦꯆꯦ ꯁꯥꯡꯅ ꯌꯥꯎꯗ꯭ꯔꯦ ꯉꯁꯤꯗꯤ ꯗꯗꯥ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯒꯦꯠ ꯍꯥꯡꯉꯝꯃꯣ ꯍꯥꯏꯔꯛꯏ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯑꯃꯗꯤ ꯆꯥꯊꯣꯏ ꯍꯥꯏꯌꯦ ꯒꯨꯗ ꯅꯥꯏꯠ ꯏꯆꯟ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯅꯪꯅ ꯅꯆꯦ ꯒꯦꯂꯔꯤꯗ ꯂꯥꯛꯄꯤꯔꯒ ꯋꯥꯔꯤ ꯈꯔꯗ ꯑꯣꯏꯁꯨ ꯁꯥꯟꯅꯅ ꯂꯥꯛꯄꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯆꯟ बाय गुड नाइट स्वीट ड्रीम पीहू ना मैं आपको दी बुला सकती हूँ हाँ दी भी बुलाओ आंटी भी बुलाओ आपकी मर्जी ठीक है अदगिदी कंफालगी थंबालना इचे अनु इचे अनु कौबी ओ इचे थवाई ओइबी ओ इचेदी मऊ सिंगदा चल्लसु कैबा निंगथीजैको मपोक सिमगी कैबा निंगथीना लैबा ओयुको इचे इबाई दुदी कैबा कदोमदा लेंबीखरगे हाय खुमन लोसा कोई अमा हे कइनो तौरिये थंबाल मा थबक सूरीबको हयेंग थबक पीदोइनेबा मी पोट पीदोइनेबा दुगी थोइबिसना आहा ममाना यावहंदे हाइरो नेनेना हाइबा वीडियोदो अदुदा यावगे हायु अतै यावद्रसु हाय होय याहोलकनी मरक मरकता नगी नीलीना नेने आई नेनेगी न्यू सब्सक्राइबर ने थैंक यू सो मच नीली नेनेगी चैनल बु सपोर्ट तौबीबगी थैंक यू सो मच नगी मनाव खुमन सिंगना आई अमता चक्सिनजरके वेलकम मनाव आई एलपी लापीबगी थैंक यू सो मच पीहूना आई लव यू हाय आई लव यू टू पीहू नगी पोसंबमना मयाम कई वारी सानाखरगे चाकसे किट किट नमसिल्लकपदा सिदौरे फुल नंग कइनोगी येंसांगी महाव कमदा खंगमरोय पोसंबम पुष्पाना चंगबीदगु दा मनाव हाय दगिदी पुष्पाना चे पोसंबम येंबा ngमोय फुनबदो हाय फुनबदो येंबा ngमोय फुनबदो हाय
ꯄꯣꯠꯁꯝꯕꯝꯅ ꯄꯨꯁꯄꯥ ꯅꯪ ꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯦꯟꯖꯤ ꯃꯝꯇꯥꯅ ꯑꯩꯁꯨ ꯂꯥꯏꯛ ꯄꯤꯕ ꯈꯪꯗꯦ ꯕꯠ ꯏꯀꯥꯏꯅ ꯍꯪꯗꯕꯅꯤ ꯉꯁꯤꯗꯤ ꯈꯪꯗꯦ ꯏꯆꯦ ꯅꯪꯁꯨ ꯅꯍꯥꯟꯒꯩ ꯈꯪꯗ꯭ꯔꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯠꯇ꯭ꯔꯅꯦ ꯑꯁꯦ ꯈꯪꯗꯕ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯃꯤꯉꯣꯟꯗꯒꯤ ꯇꯝꯃꯒ ꯃꯤꯉꯣꯟꯗꯒꯤ ꯍꯪꯉꯒ ꯂꯣꯏꯅ ꯈꯪꯉꯛꯄ ꯉꯥꯛꯇꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯀꯩꯁꯨ ꯅꯠꯇꯦ ꯏꯆꯦꯁꯦ ꯑꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯃꯅ ꯑꯃ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯔꯒ ꯈꯪꯅꯗꯣꯏꯅꯤꯀꯣ ꯑꯗꯒꯤꯗꯤ ꯋꯦꯜꯀꯝ ꯏꯆꯦ ꯍꯩꯒꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯀꯪꯐꯥꯜꯒꯤ ꯊꯝꯕꯥꯜꯅ ꯏꯆꯦꯒꯤ ꯀꯩꯕ ꯅꯁꯥꯕꯤꯁꯤꯅ ꯀꯩꯕꯨ ꯌꯥꯋꯥ ꯆꯤꯡꯒꯣꯏꯅꯔꯤꯅꯣ ꯍꯥꯏ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯪꯒꯤ ꯋꯥꯍꯩꯁꯤꯗꯤ ꯄꯨꯁꯄꯥꯅ ꯆꯨꯝꯗ꯭ꯔꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯆꯦ ꯃꯝꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯍꯪꯉꯦ ꯑꯗꯩ ꯏꯆꯦ ꯃꯝꯇꯥꯅ ꯅꯨꯡꯉꯥꯏꯔꯤ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯑꯗꯩ ꯊꯝꯕꯥꯜꯅ ꯆꯦ ꯑꯅꯨ ꯀꯧꯕꯤ ꯑꯣ ꯏꯆꯦ ꯊꯋꯥꯏ ꯑꯣꯏꯕꯤ ꯑꯣ ꯏꯆꯦꯁꯦ ꯀꯔꯝꯕ ꯂꯝꯗꯒꯤꯅꯣ ꯌꯥꯋꯥ ꯐꯤꯒꯩ ꯁꯦꯡꯕꯤꯌꯨꯗꯣ ꯍꯥꯏ ꯑꯩ ꯀꯁꯥꯔꯗꯒꯤꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ ꯆꯦ ꯍꯥꯏꯅ ꯀꯧꯔꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯝꯕꯥꯜ ꯀꯗꯥꯏꯅꯣ ꯑꯩ ꯊꯝꯕꯥꯜ ꯅꯈꯩ ꯁꯦꯡꯉꯣ ꯅꯪ ꯁꯝ ꯂꯦꯜꯂꯨꯔꯁꯤꯅꯦ ꯍꯩꯁꯨ ꯂꯦꯠꯁꯤꯅꯦ ꯊꯝꯕꯥꯜ ꯅꯪꯅ ꯁꯌꯣꯟ ꯇꯔꯦꯠ ꯑꯣꯜꯂꯒ ꯀꯩꯗꯧꯕꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯀꯤꯔꯨꯔꯦ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯦꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯅꯤꯡꯊꯧꯔꯣꯟꯒ ꯉꯥꯏꯅ ꯀꯩꯅꯣ ꯅꯪ ꯁꯝꯅꯦ ꯍꯩꯁꯨ ꯂꯦꯠꯁꯤꯅ ꯂꯦꯜꯂꯨꯔ ꯊꯝꯕꯥꯜ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯊꯕꯛ ꯁꯨꯔꯝꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏꯅꯦ ꯀꯩ ꯃꯤꯅꯣ ꯁꯤꯕꯣ ꯃꯆꯥ ꯁꯅꯥꯕꯤ ꯑꯩ ꯈꯣꯡꯁꯦ ꯅꯦꯠꯂꯝꯃꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯗꯒꯤꯗꯤ ꯄꯣꯠꯁꯟꯕꯝꯅ ꯗ ꯃꯅꯥꯎ ꯂꯥꯛꯑꯦ ꯄꯨꯁꯄꯥ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄꯤꯍꯨꯅ इसमें वीडियो कॉल होता है क्या है नहीं अदगीदी पुष्पाना मांगरे चे पोसंबम ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯌꯦ ꯃꯥꯡꯈ꯭ꯔꯦ ꯂꯥꯛꯑꯝꯃꯒꯀꯣ ꯆꯪꯉꯛꯄ ꯌꯥꯒꯗ꯭ꯔꯥ ꯀ ꯍꯥꯏꯔꯝꯃꯒ ꯃꯅꯥꯎꯗꯣ ꯃꯥꯡꯈ꯭ꯔꯦ ꯀꯨꯏꯅꯒ ꯂꯩꯕꯤꯔꯝꯗꯕ ꯋꯥꯅꯦ ꯒꯦꯂꯕꯤꯁꯤꯗ ꯑꯗꯒꯤꯗꯤ ꯊꯝꯕꯥꯜꯅ ꯄꯨꯁꯄꯥ ꯀꯧꯕꯤ ꯑꯣ ꯂꯩꯔꯥꯡ ꯅꯍꯥꯛꯇꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯊꯥꯗꯣꯛꯂꯝ ꯃꯥꯟꯖꯀꯥꯗ ꯆꯠꯂꯝꯗꯥꯏ ꯄꯤꯔꯥꯡ ꯁꯤꯟꯊꯔꯝꯂꯅꯤꯀꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯗꯥꯕꯨꯡꯗꯣ ꯉꯁꯥꯏ ꯑꯦꯜꯕꯤ ꯇꯧꯔꯝꯃꯦ ꯁꯇꯔꯗꯦꯅꯤ ꯀꯥꯎꯔ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯏꯔꯒ ꯍꯣꯏꯅꯦ ꯍꯥꯏꯔꯝꯃꯦ ꯍꯥꯏ ꯑꯩꯈꯣꯏ ꯗꯥ ꯁꯇꯔꯗꯦꯅꯤ ꯀꯥꯎꯔꯦꯕꯀꯣ ꯑꯩꯐꯥꯎ ꯀꯥꯎꯏꯅꯦꯕ ꯉꯁꯤꯁꯦ ꯑꯗꯨꯒ ꯑꯗꯒꯤ ꯃꯅꯥꯎ ꯂꯩꯔꯝꯃꯦ ꯃꯅꯥꯎꯅ ꯁꯅꯥꯕꯤ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯃꯅꯥꯎꯅ ꯀꯩ ꯍꯥꯏꯕ ꯂꯥꯛꯇꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯥꯏ ꯂꯥꯛꯏꯁꯤꯗꯤ ꯑꯩꯁꯨ ꯂꯥꯛꯇꯥꯃꯤ ꯀꯩꯅꯣ ꯀꯥꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯃꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯃꯤ ꯃꯆꯥꯗꯤ ꯌꯥꯗꯤꯌꯦ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯑꯣꯏꯃꯥ ꯗꯥꯕꯨꯡ ꯇꯥꯕ ꯌꯥꯔꯛꯇ꯭ꯔꯦ ꯗꯨꯏꯅꯦ ꯆꯦꯟꯁꯤꯜꯂꯛꯏꯁꯦ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯑꯣꯏꯃꯥ ꯈꯪꯄ꯭ꯔꯦ ꯈꯪꯉꯦ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯑꯣꯏꯃꯥ ꯗꯥ ꯃꯅꯥꯎ ꯋꯥꯔꯤꯒꯗꯤ ꯆꯦꯜꯂꯤꯍꯦ ꯑꯗꯨꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯒꯤꯗꯤ ꯊꯝꯕꯥꯜꯅ ꯄꯨꯁꯄꯥ ꯀꯧꯕꯤꯌꯨ ꯂꯩꯔꯥꯡ ꯅꯪꯁꯦꯀꯣ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏꯗ ꯁꯥꯟꯅꯕ ꯂꯣꯏꯔꯝꯗꯥꯏꯁꯦ ꯄꯤꯔꯥꯡ ꯁꯤꯟꯊꯗ꯭ꯔꯣ ꯍꯥꯏ ꯃꯅꯥꯎꯅ ꯀꯔꯤ ꯈꯔ ꯇꯧꯔꯛꯀꯅꯤ ꯀꯥꯏ ꯇꯧꯔꯣ ꯃꯅꯥꯎ ꯑꯩꯗꯤ ꯃꯅꯥꯎꯁꯦ ꯌꯥꯝ ꯎꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯅꯥꯎ ꯃꯁꯛ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯑꯁꯦꯡꯕ ꯃꯅꯥꯎ ꯅꯪ ꯀꯁꯥꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯎꯅꯁꯦ ꯑꯁꯦꯡꯕ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯄꯥꯎꯅꯝꯕ ꯃꯉꯥꯡꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯌꯥꯏꯐꯔꯦ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯀꯪꯐꯥꯜꯒꯤ ꯃꯈꯜ ꯃꯊꯦꯜꯁꯦ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯈꯪꯗꯤꯌꯦ ꯃꯥꯁꯦ ꯀꯥꯏꯒꯤꯅꯣ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯗꯤ ꯐꯖꯅ
ꯃꯪꯍꯧꯋꯦꯅ ꯉꯁꯥꯏꯗꯤ ꯀꯧꯕꯒ ꯀꯩ ꯍꯥꯏꯕ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯅ ꯑꯦꯜꯕꯤꯗꯣ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯗꯣꯏꯅꯦ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯕ ꯑꯩꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯑꯦꯜꯕꯤꯁꯦ ꯇꯧꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯥꯅ ꯑꯃꯨꯛ ꯑꯦꯜꯕꯤꯁꯦ ꯇꯧꯔꯨꯔꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅꯗꯤ ꯇꯨꯝꯊꯣꯛꯈ꯭ꯔꯕ ꯁꯣꯝꯗ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯀꯣꯟꯅꯗꯤ ꯁꯇꯔꯗꯦꯅꯦꯅꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯛꯄꯗꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯈꯪꯉꯕ ꯑꯩꯁꯨ ꯁꯇꯔꯗꯦꯅꯦ ꯑꯩ ꯈꯪꯗꯦꯕ ꯉꯁꯤꯁꯦ ꯀꯣꯛꯀꯁꯦ ꯌꯥꯗꯦ ꯏꯕꯦꯝꯃ ꯁꯇꯔꯗꯦꯅꯤ ꯀꯥꯏꯅ ꯈꯪꯉꯛꯇ꯭ꯔꯕꯅꯤ ꯌꯦꯡꯉꯨ ꯃꯉꯥꯡꯅ ꯌꯥꯏꯐꯔꯦ 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 ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯑꯩ ꯅꯨꯄꯥꯁꯦ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇꯦꯕꯣ ꯑꯗꯒꯤꯗꯤ ꯀꯪꯐꯥꯜꯒꯤ ꯊꯝꯕꯥꯜꯅ ꯏꯆꯦ ꯑꯅꯨ ꯊꯋꯥꯏ ꯑꯣꯏꯕꯤ ꯑꯣ ꯏꯆꯦꯒꯤ ꯅꯁꯥꯕꯤꯗꯣ ꯁꯛꯇꯝ ꯔꯥꯕꯣꯟ ꯃꯥꯜꯂꯤꯀꯣ ꯊꯃꯣꯏꯗꯤ ꯁꯦꯡꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯗꯣ ꯔꯥꯕꯣꯟ ꯃꯥꯜꯂꯁꯨꯅ ꯑꯩꯒꯤ ꯃꯤꯠꯇꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯃꯥꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯤꯒ ꯂꯩꯕ ꯅꯨꯄꯥ ꯄꯨꯝꯅꯃꯛꯇꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯐꯖꯕ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯍꯦꯠ ꯑꯦꯜꯕꯤꯅꯤ ꯍꯥꯏꯅ ꯏꯀꯥꯏꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯄꯨꯁꯄꯥ ꯍꯥꯏꯌꯦ ꯊꯝꯕꯥꯜꯅ ꯄꯨꯁꯄꯥꯁꯦ ꯃꯥꯟꯖꯀꯥꯗ ꯆꯠꯂꯝꯗꯥꯏꯒꯤ ꯋꯥꯈꯜ ꯈꯟꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅ ꯐꯔꯦ ꯍꯧꯖꯤꯛ ꯀꯨꯏꯅ ꯊꯥꯅꯕ ꯇꯨꯝꯃꯨꯔबनीना हाय पीहूना इसमें वीडियो कॉल होता है इसमें वीडियो कॉल नहीं होता है पीहू अदगिदी नाउचाना कयाम कुइरगे लाइव है नाउचा वेलकम वेलकम पुंग मापनदगी लाकपनी एलबीसे पुंखाय मदि हेलेको अदो थंबालना पुष्पा कौबी लेराओ मयाम मांगदा इकायना तौरी ओइरमनी हाय दे पोसंबमना चेनु क्वा चाइरो क्वा नते पोसंबम हैग्रु चाइबा दे थेबिसनाना अई ओइना कायबा खंगुरे ngasi nungdil elbi ubada inga ure hay o saturday da nungdil laiyena ko akhoi si pukaw kawini be makoka yadreba puspana ai nupa se horen wari phajana sanada yaro kaigino puspa kedaurage noine dambala che nu koubi thawai oibi o nasabido kouthoraglu yawa ꯆꯤꯡꯒꯣꯏꯅꯖꯒꯦ ꯍꯥꯏ ꯊꯝꯕꯥꯜ ꯃꯥ ꯌꯥꯔꯔꯣꯏꯌꯦ ꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥ ꯊꯕꯛ ꯉꯥꯏꯍꯥꯛꯇꯪ ꯁꯨꯖꯈꯤꯁꯅꯣꯕ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯍꯌꯦꯡꯗꯣ ꯃꯥ ꯊꯕꯛꯁꯦ ꯄꯣꯠꯁꯦ ꯄꯤꯕ ꯅꯪꯉꯔꯣꯏꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯑꯗꯣ ꯑꯗꯨꯗꯨꯅꯅꯦ ꯃꯥ ꯍꯌꯦꯡ ꯉꯥꯏꯍꯥꯛ ꯂꯩꯔ ꯀꯧꯊꯣꯛꯀꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛꯇꯣ ꯃꯥ ꯊꯕꯛ ꯉꯥꯛꯇꯪ ꯁꯨꯍꯜꯂꯁꯦꯕꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯥꯎꯆꯥꯅ ꯑꯩꯗꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤꯅ ꯍꯥꯏꯔꯦ 신문에 해루야. ꯊꯣꯏꯕꯤꯁꯅꯥꯅ ꯍꯩꯀ꯭ꯔꯨꯗꯣ ꯌꯥꯝ ꯆꯥꯎ ꯑꯩ ꯃꯪꯗ ꯅꯍꯥꯟꯗꯩ ꯆꯥꯏ ꯇꯤꯟ ꯇꯥꯔꯦ ꯍꯥꯏꯔꯒ ꯃꯤꯁꯦ ꯂꯤꯛꯈ꯭ꯔꯦ ꯃꯤ ꯅꯤꯄꯥꯟ ꯈꯛꯇ ꯉꯥꯏꯈ꯭ꯔꯦ ꯂꯣꯏ ꯆꯠꯄꯤꯈ꯭ꯔꯦ ꯇꯧꯔꯤꯁꯤꯗꯤ ꯆꯦ ꯄꯣꯠꯁꯝꯕꯝ ꯊꯋꯥꯏ ꯑꯣꯏꯕꯤꯌꯣ ꯆꯦ ꯁꯛꯂꯕꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯅꯥꯎꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯀꯣ ꯍꯔꯥꯎꯖꯩꯀꯣ ꯍꯥꯏ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯀꯪꯐꯥꯜ ꯅꯪ ꯂꯦꯞꯄꯣ ꯌꯥꯔꯦ ꯀꯔꯤ ꯍꯥꯏꯕ ꯄꯔꯃꯥꯟꯗꯣ ꯍꯦꯟꯃꯟꯈꯔꯦ ꯍꯥꯏ ꯍꯦꯟꯃꯟꯈꯔꯦꯀꯣ ꯍꯥꯏ ꯑꯗꯒꯤ ꯀꯪꯐꯥꯜꯅ ꯆꯦꯒꯤ ꯅꯁꯥꯕꯤ ꯑꯩꯒꯤ ꯏꯁꯥꯕꯤ ꯑꯣꯏꯔꯒꯦ ꯍꯥꯏ ꯑꯩꯒꯤ ꯏꯁꯥꯕꯤꯁꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯇ ꯅꯠꯇꯅꯅꯦ ꯃꯄꯣꯛ 8ꯒꯤ ꯔꯤꯖꯥꯕ ꯂꯧꯈ꯭ꯔꯦ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯕꯤꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯗꯤ ꯊꯝꯃꯣ ꯃꯄꯣꯛ 8ꯀꯤꯅꯦ ꯃꯥꯁꯦ ꯑꯩꯒ ꯃꯥꯒꯁꯦ ꯊꯥꯅꯗꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅꯤ ꯋꯥꯁꯛ ꯋꯥ ꯂꯦꯞꯅꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯈꯜꯂꯨꯔꯅꯨ ꯑꯩꯒꯤ ꯏꯁꯥꯕꯤꯒꯤ ꯋꯥꯈꯜꯗꯤ
ꯑꯗꯩꯗꯤ ꯀꯥꯏꯅꯣ ꯀꯪꯐꯥꯜ ꯅꯪ ꯑꯁꯤꯁꯦ ꯍꯥꯏꯈ꯭ꯔꯦꯀꯣ. ꯑꯗꯒꯤ ꯆꯦꯒꯤ ꯅꯁꯥꯕꯤ ꯑꯩꯒꯤ ꯏꯁꯥꯕꯤ ꯑꯁꯤ ꯍꯥꯏꯈꯔꯦ. ꯄꯨꯁꯄꯥ ꯍꯥ ꯍꯥ ꯈꯔꯒ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯔꯧꯔꯣ ꯍꯥꯏ. ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯉꯁꯤꯒꯤ ꯑꯦꯜꯕꯤ ꯇꯧꯔꯤ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏꯌꯦ. ꯑꯩꯒꯤ ꯔꯨꯝꯅꯦ. ꯑꯩ ꯁꯤꯒꯤ ꯇꯦꯕꯜꯁꯤꯗꯅꯦ, ꯑꯁꯤꯒꯤ ꯇꯦꯕꯜꯁꯦ ꯀꯩꯅꯣꯅꯦꯕ, ꯀꯩ ꯍꯥꯏꯒꯅꯤ, ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯌꯥꯔ ꯌꯥꯎꯕ ꯕꯣꯛꯁꯅꯦꯕꯀꯣ. ꯑꯁꯤꯗ ꯑꯩꯒꯤ ꯐꯤ ꯀꯛꯏꯅꯦ, ꯇꯦꯂꯔꯒꯤ ꯐꯤ ꯀꯛꯏꯅꯦꯕ. ꯍꯥꯏꯕꯗꯤ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯅꯅꯦ, ꯁꯤ ꯃꯅꯨꯡꯁꯦ ꯑꯁꯤꯒꯅ ꯇꯦꯂꯔꯒꯤ ꯐꯤ ꯊꯝꯃꯤꯕꯀꯣ. ꯇꯦꯂꯔꯒꯤ ꯐꯤ ꯂꯥꯛꯄ ꯃꯌꯥꯝꯗꯣ, ꯇꯨꯕꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯊꯝꯃꯦꯕ. ꯑꯗꯨꯒ ꯁꯤ ꯃꯊꯛꯁꯤꯒꯅ ꯐꯤ ꯀꯛꯄꯒꯤꯅꯦꯕ. ꯆꯥꯎꯋꯦꯕ ꯌꯥꯝꯅ ꯇꯦꯕꯜꯁꯦ. ꯑꯩꯒꯤ ꯇꯦꯂꯔꯒꯤ ꯀꯩꯅꯣꯅꯦꯕ. ꯊꯝꯅꯗꯕꯅꯤꯅ ꯑꯩꯒꯤ ꯔꯨꯝꯁꯦ ꯑꯗꯨꯝ ꯊꯝꯖꯤꯜꯂꯦꯕ. ꯍꯌꯦꯡ ꯀꯣꯟꯅ ꯔꯨꯝ ꯀꯩꯀꯥꯅꯦ ꯐꯖꯅ ꯂꯣꯏꯁꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯊꯝꯗꯣꯏꯅꯦꯕ. ꯑꯗꯩꯗꯤ ꯀꯪꯐꯥꯜꯅ ꯏꯁꯥꯕꯤ ꯁꯩꯇꯖꯤꯠ, ꯏꯁꯥꯕꯤ ꯁꯩꯇꯖꯤꯠ ꯀꯥꯏꯅꯦ. ꯀꯩ ꯍꯥꯏꯕ, ꯏꯁꯥꯕꯤ ꯁꯩꯇꯖꯤꯠ ꯈꯨꯔꯨꯝꯖꯔꯤ ꯏꯁꯥꯅꯧ, ꯀꯩ ꯍꯥꯏꯕ, ꯏꯁꯥꯅꯧ ꯑꯩꯍꯥꯛꯀ ꯐꯖꯕ ꯂꯩꯀꯣꯜꯗ ꯀꯣꯏꯔꯨꯁꯤ, ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯡꯒꯣꯏꯅꯔꯨꯁꯤꯀꯣ ꯀꯥꯏ. ꯊꯣꯏꯕꯤꯁꯅꯥꯅ ꯌꯨꯝꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯦ. ꯑꯗꯨꯒ ꯀꯥꯗꯣ ꯅꯍꯥꯟꯉꯩꯗꯤ ꯐꯃꯨꯡꯗ ꯇꯧꯕ. ꯑꯗꯨꯒ ꯅꯁꯛꯇꯨꯁꯨ ꯎꯠꯂꯣ ꯍꯥꯏꯕ ꯅꯪꯕꯣ. ꯀꯝꯄꯦꯅꯤꯗꯒꯤ ꯊꯣꯛꯅꯤꯡꯉꯛꯑꯕ, ꯐꯖꯅ ꯊꯣꯛꯅ ꯎꯠꯂꯒ ꯇꯧꯕ ꯃꯤ ꯅꯪꯕꯣ. ꯀꯝꯄꯦꯅꯤꯗꯒꯤ ꯊꯣꯛꯅꯤꯡꯉꯛꯑꯕ ꯏꯁꯥꯕꯤ ꯏꯁꯥꯅꯧ ꯇꯧꯔꯤꯗꯣ ꯅꯔꯩꯗꯣ ꯀꯊꯠꯂꯨꯔꯁꯤꯅ. ꯏꯁꯥꯕꯤ ꯏꯁꯥꯅꯧ ꯀꯛꯑꯒꯦ ꯍꯧꯖꯤꯛ. ꯇꯧꯕꯗꯨꯒ ꯍꯥꯏꯕꯅꯦꯅ ꯍꯥꯏꯔꯗꯒꯤ ꯅꯥꯎꯆꯥꯅ, ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯃꯊꯦꯜ ꯇꯧꯔꯒꯦ ꯍꯥꯏꯌꯦ. ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯂꯤꯂꯥꯁꯤꯗꯤꯕꯣ ꯆꯠꯂꯍꯦ. ꯑꯗꯒꯤꯗꯤ ꯊꯥꯡꯖꯝ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ, ꯁꯅꯥꯇꯣꯟꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦꯅꯦ ꯍꯥꯏꯌꯦ. ꯉꯁꯤꯁꯦ ꯀꯩꯅꯣ ꯆꯥꯔꯦ, ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯉꯦ, ꯔꯧꯒ ꯊꯣꯡꯉꯦ. ꯑꯗꯩꯗꯤ ꯀꯩꯕ, ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ. ꯑꯗꯩꯗꯤ ꯉꯥꯔꯤꯟꯈꯥꯒ ꯇꯤꯜꯍꯧ ꯆꯅꯝ ꯇꯧꯔꯒ ꯑꯃ ꯉꯧꯔꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦ ꯉꯁꯤꯁꯦ. ꯕꯤꯀꯥꯁꯅ ꯆꯦꯆꯦ ꯍꯥꯏꯌꯦ. ꯍꯦꯜꯂꯣ ꯕꯤꯀꯥꯁ. ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯥꯎꯆꯥ ꯏꯔꯣꯟꯕ ꯆꯥꯔꯦ ꯅꯪꯗꯤ ꯍꯥꯏꯅ ꯍꯥꯏꯔꯦ. ꯅꯥꯎꯆꯥꯅ ꯈꯣꯏꯒ ꯃꯥꯟꯅꯩ, ꯀꯩꯕ, ꯈꯣꯏꯖꯨ ꯏꯔꯣꯟꯕ ꯆꯥꯏ ꯍꯥꯏꯌꯦ. ꯑꯩꯈꯣꯏꯁꯨ ꯏꯔꯣꯟꯕ ꯆꯥꯏ. ꯑꯣꯀꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯑꯩꯗꯤ, ꯗꯥ ꯀꯩꯗꯧꯔꯦ? ꯀꯃꯥꯏꯅ ꯇꯧꯏꯕ? ꯐꯖꯔꯦ. ꯅꯍꯥꯟꯗ ꯂꯩꯔꯛꯄꯗꯣ ꯅꯠꯇ꯭ꯔꯣ? ꯑꯇꯩ ꯂꯩꯕ ꯉꯝꯃꯔꯣꯏ. ꯑꯇꯩ ꯂꯩꯔꯔꯣꯏꯗꯕꯅꯤ. ꯅꯪ ꯄꯣꯠ ꯌꯥꯝ ꯊꯨꯒꯥꯏ, ꯄꯣꯠ ꯌꯥꯝ ꯃꯥꯡꯍꯜꯂꯦ, ꯇꯜꯂꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯑꯩꯗꯤ ꯁꯤ ꯄꯨꯔꯥ ꯇꯦꯛꯑꯕꯣ? ꯒ꯭ꯂꯥꯁꯇꯣ ꯇꯦꯛꯏꯔꯣ? ꯒ꯭ꯂꯥꯁꯀ ꯄꯨꯟꯕꯅꯤꯗ ꯃꯥꯏꯁꯦ. ꯗꯥꯕꯨꯡ ꯑꯩꯗꯤ ꯁꯤꯔꯦꯗ. ꯊꯝꯃꯣ ꯑꯗꯨꯅ ꯍꯦꯛ ꯀꯥꯔꯟ ꯇꯥꯕꯁꯤꯡꯗꯣ ꯍꯥꯏ. ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ ꯅꯥꯎꯆꯥ ꯍꯥꯏ. ꯕꯤꯀꯥꯁꯅ ꯍꯦꯜꯂꯣ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏ. ꯕꯤꯀꯥꯁ ꯑꯩꯁꯦ ꯀꯩꯅꯣꯗꯒꯤꯅꯦ, ꯀꯁꯥꯔꯗꯒꯤꯅꯦ. ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯉꯁꯤꯒꯤ ꯃꯊꯦꯜꯗꯨ ꯃꯨꯛꯕꯥꯡ ꯑꯣꯏꯔꯝꯃꯗꯤ ꯒꯨꯗ ꯍꯥꯏꯗꯧꯅꯦ ꯍꯥꯏ. ꯃꯨꯛꯕꯥꯡꯒ ꯇꯧꯗꯦ ꯊꯣꯏꯕꯤꯁꯅꯥ. ꯍꯥꯏꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯀꯥꯏꯊꯣꯛꯄꯩ ꯃꯊꯧ ꯇꯥꯏꯗꯅꯀꯣ. ꯑꯗꯨꯗꯨꯒꯤ ꯃꯨꯛꯕꯥꯡꯒ ꯇꯧꯍꯧꯗ꯭ꯔꯦꯗ. ꯑꯗꯒꯤꯗꯤ ꯕꯤꯀꯥꯁꯅ ꯀꯔꯤꯝꯇꯒ ꯈꯨꯝꯖꯤꯜꯂꯦ. ꯑꯗꯩ ꯀꯪꯐꯥꯜꯅ ꯅꯁꯥꯅꯧ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯣ ꯅꯊꯃꯣꯏꯗꯨꯅ, ꯀꯩꯕ, ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯗ꯭ꯔꯣ, ꯍꯥꯠꯄꯤꯔꯒꯦ ꯍꯥꯏꯔꯣ ꯏꯁꯥꯕꯤ, ꯍꯦꯛꯇ ꯍꯥꯠꯄꯤꯌꯨ. ꯑꯗꯨꯕꯨ
ꯅꯁꯥꯅꯧꯒꯤ ꯁꯝꯖꯤ ꯁꯣꯛꯀꯅꯤ ꯀꯩꯕ ꯁꯣꯛꯍꯟꯒꯅꯨꯀꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯍꯩꯀ꯭ꯔꯨꯖꯝꯅ ꯏꯅꯝꯃꯒꯤ ꯑꯉꯥꯡ ꯀꯌꯥꯅꯣ ꯍꯥꯏ ꯑꯩꯒꯤ ꯑꯉꯥꯡ 2ꯅꯦ ꯏꯆꯥꯅꯨꯄꯥ ꯑꯃꯒ ꯏꯆꯥꯅꯨꯄꯤ ꯑꯃꯒꯅꯦ ꯏꯆꯥꯅꯨꯄꯥꯗꯤ ꯆꯥꯎꯔꯦ ꯏꯆꯥꯅꯨꯄꯥꯗꯤ ꯀ꯭ꯂꯥꯁ 9ꯗ ꯇꯝꯃꯦꯕꯀꯣ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯧꯔꯦ ꯃꯥꯗꯤ ꯃꯊꯪ ꯆꯍꯤꯗꯗꯤ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯅꯦꯕ ꯑꯗꯨꯅꯦ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯗꯣꯏꯔꯥ ꯃꯊꯪ ꯆꯍꯤꯗ ꯅꯠꯇꯦ 2000 ꯍꯧꯖꯤꯛ 24 25 26ꯇ 26ꯇꯅꯤꯀꯣ ꯗꯥ 26ꯇ 26ꯇ ꯊꯥꯗꯣꯏꯅꯤ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯃꯇꯝ ꯍꯥꯏꯊꯣꯛꯇꯣꯏꯅꯤꯅ ꯊꯕꯛ ꯁꯨꯔꯒ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯔꯝꯃꯗꯤ LB ꯑꯃꯨꯛ ꯊꯦꯡꯕꯁꯨ ꯌꯥꯏꯅꯦ ꯐꯔꯦ ꯇꯧꯗꯕ ꯉꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯅꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯒꯤ ꯕꯤꯀꯥꯁꯅ ꯁ꯭ꯄꯣꯔꯠ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯪꯐꯥꯜꯅ ꯏꯁꯥꯕꯤ ꯁꯩꯇꯖꯤ ꯂꯥꯛꯂꯣ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯛꯂꯣ ꯏꯕꯥꯅꯤ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯇꯤꯜꯂꯨꯔꯁꯤ ꯀꯥꯏꯅꯦ ꯁꯤꯔꯦꯗ ꯁꯩꯇ ꯀꯪꯐꯥꯜꯅ ꯂꯥꯏꯐꯁꯦ ꯀꯣꯃꯦꯗꯤ ꯇꯥꯍꯟꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯅꯪꯅꯅꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯧꯕꯗ ꯑꯩꯈꯣꯏ ꯗꯥꯅꯅꯦ ꯁꯥꯎꯅ ꯂꯥꯛꯄꯗ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯏꯁꯄꯦꯛꯀ ꯂꯣꯏ ꯇꯦꯛꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯥꯒꯤ ꯏꯁꯄꯦꯛꯀ ꯂꯣꯏ ꯇꯦꯛꯈ꯭ꯔꯦ ꯅꯪꯅ ꯏꯁꯥꯕꯤꯅ ꯀꯧꯕꯗ ꯑꯩꯈꯣꯏ ꯗꯥꯅ ꯁꯥꯎꯅ ꯂꯥꯛꯄꯗ ꯅꯪꯅ ꯅꯉꯣꯟꯗ ꯊꯥꯒꯦ ꯇꯧꯕꯗꯅꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯏꯁꯄꯦꯛꯀ ꯂꯣꯏ ꯇꯦꯛꯈ꯭ꯔꯦ ꯃꯥ ꯊꯕꯛ ꯁꯨꯕꯗ ꯎꯞꯄ ꯏꯁꯄꯦꯛꯇꯣ ꯑꯗꯨꯗꯣ ꯇꯦꯛꯈ꯭ꯔꯦ ꯅꯥꯎꯆꯥꯒꯤ ꯀꯊꯛꯈꯔꯦ ꯃꯦꯁꯦꯁ ꯀꯊꯛꯈꯔꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯅ ꯑꯍꯥꯎꯕ ꯆꯥꯏ ꯍꯥꯏꯔꯛꯄꯁꯦ ꯃꯨꯛꯕꯥꯡ ꯍꯦꯛꯇ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨꯏ ꯍꯥꯏꯅꯦ ꯍꯥꯏꯌꯣ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪ ꯍꯥꯏꯗꯣ ꯑꯩꯈꯣꯏꯁꯨ ꯈꯜꯂꯝꯃꯤꯕꯀꯣ ꯑꯩꯈꯣꯏ ꯗꯥꯅꯁꯨ ꯍꯥꯏꯌꯦ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯗꯤ ꯃꯨꯛꯕꯥꯡ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯉꯁꯥꯏ ꯑꯌꯨꯛꯇꯁꯨ ꯍꯥꯏꯌꯦꯕꯀோ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯒꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅꯅꯦ ꯇꯧꯔꯔꯣꯏꯗ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯅꯨꯡꯗꯥꯡꯗ ꯇꯧꯕꯁꯦ ꯆꯥꯁꯜꯂꯒ ꯌꯥꯝ ዋꯏꯑꯦꯕ ꯑꯌꯨꯛꯇ ꯇꯧꯕꯅ ꯅꯨꯡꯊꯤꯟꯗ ꯇꯧꯕꯅ ꯈꯔ ꯐꯩꯌꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯅꯨꯡꯗꯥꯡꯗ ꯆꯥꯗꯣꯔꯕꯅꯤꯅ ꯇꯧꯔꯔꯣꯏ ꯁꯤꯗ ꯍꯥꯏꯅ ꯃꯊꯦꯜꯁꯨ ꯌꯥꯝꯍꯟꯗꯣꯏꯃꯤꯅꯅꯦ ꯑꯗꯨꯒꯤ ꯇꯧꯗꯕꯅꯤꯀꯣ ꯅꯥꯎꯆꯥꯅ ꯁꯤꯡꯍꯜꯂꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯪꯐꯥꯜꯅ ꯂꯩꯕꯤꯌꯨ ꯍꯥꯏꯔꯣ ꯏꯁꯥꯕꯤ ꯇꯣꯆꯃꯥꯗꯣ ꯍꯥꯏ ꯂꯩꯕꯤꯅꯨꯋꯣ ꯀꯩꯁꯨ ꯀꯥꯏꯖꯗꯦ ꯑꯩꯈꯣꯏꯗꯤ ꯂꯩꯖꯒꯦ ꯕꯤꯀꯥꯁꯅ ꯏꯁꯄꯣꯔꯠ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣꯗ ꯕꯤꯀꯥꯁ ꯅꯪꯅ ꯏꯁꯄꯣꯔꯠ ꯑꯅꯤꯗꯩꯁꯦ ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤ ꯃꯤꯅꯤꯡꯁꯦ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯛꯑꯣ ꯄꯣꯠꯁꯝꯕꯝ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯄꯨꯁꯄꯥ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯝꯇꯒ ꯀꯣꯃꯦꯟꯠꯁꯀ ꯏꯔꯛꯇꯔꯦ ꯃꯌꯥꯝ ꯑꯩ 1 hourꯇꯪ ꯇꯧꯒꯅꯤꯀꯣ 10 ꯐꯥꯎꯇ ꯄꯨꯡ 10 ꯐꯥꯎꯇꯅꯦ ꯇꯧꯗꯣꯏꯁꯦ ꯑꯩ 2 hours ꯇꯧꯕ ꯉꯝꯃꯔꯣꯏ 1 hourꯗ ꯇꯧꯗꯣꯏꯅꯤꯀꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤꯅꯦ ꯑꯩꯁꯦ ꯌꯥꯝ ꯀꯨꯏꯅ ꯐꯝꯕ ꯉꯝꯗꯦ ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯅꯥꯏꯌꯦꯕ ꯑꯗꯨꯒꯤꯅꯤ ꯍꯩꯔꯨꯖꯝ ꯅꯤꯂꯤꯅ ꯅꯦꯅꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯒ ꯄꯥꯛꯅꯝꯒ ꯑꯝꯇ ꯆꯥꯕꯤꯔꯒꯣ ꯍꯥꯏ ꯅꯤꯂꯤ ꯆꯥꯔꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯁꯧꯒ꯭ꯔꯤ ꯊꯥꯕ ꯃꯇꯝ ꯌꯧꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯣ ꯁꯧꯒ꯭ꯔꯤꯒ ꯑꯗꯩꯗꯤ ꯑꯅꯥꯟꯕꯁꯦ ꯃꯅꯤꯄꯨꯔꯗ ꯀꯩ ꯍꯥꯏꯗ ꯔꯥꯝꯕꯩꯁꯨ ꯍꯥꯏꯔꯝꯒꯅꯤ
ꯑꯅꯥꯟꯕꯁꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗ ꯑꯗꯣ ꯑꯅꯥꯟꯕꯤꯒ ꯁꯧꯒ꯭ꯔꯤꯒ ꯊꯥꯒꯦꯅ ꯉꯁꯤꯁꯦ ꯂꯝ ꯁꯦꯝꯃꯦꯕꯀꯣ ꯑꯗꯣ ꯊꯥꯖꯤꯜꯂꯅꯤ ꯍꯧꯔꯕ ꯀꯥꯟꯗꯅꯦ ꯁꯧꯒ꯭ꯔꯤꯒꯤꯅꯦ ꯀꯩꯅꯣꯁꯦ ꯁꯣꯏꯗꯅ ꯇꯧꯔꯛꯇ꯭ꯔꯕꯅꯦ ꯌꯥꯝ ꯌꯥꯡꯅ ꯇꯧꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯒ ꯀꯪꯐꯥꯜꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯄꯩꯁꯥ ꯈꯔ ꯁꯤꯡꯕꯤꯔꯛꯀꯦ ꯍꯥꯏ ꯁꯤꯡꯉꯛꯀꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯒꯅꯤ ꯃꯃꯥꯏ ꯂꯪꯕꯒꯤ ꯇꯧꯔꯤꯅꯤ ꯇꯣꯁꯃꯥꯁꯨ ꯌꯥꯝ ꯆꯥꯎꯅꯅꯦ ꯃꯥ ꯊꯕꯛ ꯁꯨꯐꯝꯗ ꯂꯩꯗꯣ ꯈꯪꯕ꯭ꯔꯥ ꯅꯦꯠꯁꯜꯂꯤꯕ ꯃꯥꯅ ꯂꯥꯛꯑꯒ ꯁꯤꯗ ꯂꯥꯛꯑꯝꯕꯗꯣ ꯏꯅꯥꯛꯇ ꯅꯨꯡꯊꯪ ꯄꯨꯔꯒ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯒꯤ ꯍꯟꯕꯗꯨꯒꯅꯦ ꯃꯥ ꯀꯩꯅꯣ ꯇꯧꯔꯤꯕ ꯅꯦꯠꯁꯜꯂꯤꯕ ꯃꯥ ꯈꯔ ꯎꯒꯟꯗꯦꯕ ꯈꯪꯕ꯭ꯔꯥ ꯃꯥꯅꯦ ꯈꯪꯕ꯭ꯔꯥ ꯈꯔꯅꯦ ꯄꯣꯠ ꯈꯔꯅꯦ ꯃꯥꯁꯦ ꯈꯥꯡꯒꯟꯗꯦꯕ ꯃꯐꯤꯇ ꯑꯣꯏꯔꯁꯨꯅꯦ ꯐꯨꯔꯤꯠ ꯑꯣꯏꯔꯁꯨ ꯈꯣꯡꯒ꯭ꯔꯥ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯄꯣꯠꯁꯦ ꯈꯔ ꯈꯥꯡꯒꯟꯗꯦꯕ ꯈꯔ ꯌꯥꯡꯅ ꯁꯦꯒꯥꯏꯒꯟꯕ ꯌꯥꯡꯅ ꯐꯖꯅ ꯂꯤꯠꯂ ꯆꯠꯈ꯭ꯔꯒ ꯁꯦꯒꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯈꯪꯕ꯭ꯔꯥ ꯈꯔ ꯁꯣꯏꯒꯜꯂꯦꯕ ꯀꯪꯐꯥꯜꯅ ꯁꯞꯄꯣꯔꯠ ꯍꯥꯏꯕ ꯁꯞꯄꯣꯔꯠ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯕꯤꯀꯥꯁ ꯑꯗꯨꯅꯦ ꯅꯪ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯍꯩꯠ ꯀꯪꯐꯥꯜ ꯅꯪꯅ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯏꯁꯄꯣꯔꯠ ꯏꯔꯩꯁꯦ ꯅꯪꯅ ꯁꯞꯄꯣꯔꯠ ꯀꯥꯏꯅꯦ ꯁꯞꯄꯣꯔꯠ ꯍꯥꯏꯔꯣ ꯃꯥ ꯏꯁꯄꯣꯔꯠ ꯑꯅꯤ ꯏꯔꯤꯁꯦ ꯇꯤ ꯑꯩꯆ ꯊꯣꯏꯍꯦꯟꯕꯅ ꯍꯥꯏ ꯅꯦꯅꯦ ꯑꯅꯨ ꯍꯦꯜꯂꯣ ꯑꯗꯨꯒꯒꯤꯗꯤ ꯅꯥꯎꯆꯥꯅ ꯀꯔꯤꯕ ꯕꯤꯂꯦꯟꯗ꯭ꯔꯤ ꯍꯥꯏꯕꯅꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯕꯤꯂꯦꯟꯗ꯭ꯔꯤ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯥꯎꯆꯥ ꯆꯥꯔꯣ ꯍꯥꯏꯔꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩ ꯀꯣꯜ ꯂꯥꯛꯄꯩ ꯉꯥꯏꯍꯥꯛ ꯂꯦꯞꯄꯨꯔꯦꯀꯣ ꯍꯥꯏ ꯑꯣꯀꯦ ꯄꯣꯠꯁꯝꯕꯝꯅ ꯈꯨꯃꯟ ꯂꯥꯛꯇꯦꯅꯦ ꯆꯦ ꯑꯅꯨ ꯍꯥꯏ ꯈꯨꯃꯟ ꯂꯥꯛꯇꯦꯅꯦ ꯆꯦ ꯑꯅꯨ ꯍꯥꯏ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯈꯨꯃꯟ ꯅꯠꯇꯦ ꯍꯥꯏꯁꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯉꯥꯏꯍꯥꯛ ꯃꯥꯡꯉꯨꯔꯦ ꯃꯥ ꯀꯩꯅꯣꯗ ꯈꯨꯃꯟꯗ ꯐꯣꯟ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯈꯨꯃꯟꯅꯤꯍꯦ ꯑꯩ ꯈꯪꯉꯤ ꯃꯥ ꯏꯔꯛꯏꯕ ꯋꯥꯍꯩꯁꯤꯗꯤꯅꯦ ꯈꯨꯃꯟ ꯃꯥꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯄꯣꯠꯁꯝꯕꯝ ꯏꯔꯛꯏꯕ ꯋꯥꯍꯩꯗꯣ ꯈꯨꯃꯟꯅꯤ ꯈꯪꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯍꯥꯏꯖꯜꯂꯛꯏꯅꯤ ꯃꯥ ꯅꯠꯇꯦ ꯍꯥꯏꯅ ꯕꯤꯀꯥꯁꯅ ꯏꯁꯇꯣꯞ ꯍꯥꯏꯕ ꯏꯁꯇꯣꯞ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯏꯁꯇꯣꯞ ꯍꯥꯏꯕ ꯂꯦꯞꯄꯨ ꯍꯥꯏꯔꯣ ꯀꯩꯗ ꯂꯦꯞꯄꯨ ꯍꯥꯏꯅꯣ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯂꯦꯞꯄꯨ ꯍꯥꯏꯔꯣ ꯕꯤꯀꯥꯁ ꯍꯥꯏꯔꯣ ꯑꯩꯅ ꯋꯥ ꯉꯥꯡꯉꯤꯁꯤ ꯂꯦꯞꯄꯨ ꯍꯥꯏꯔꯣ ꯅꯪꯅ ꯏꯁꯇꯣꯞ ꯀ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯁꯨꯄ꯭ꯔꯤꯌꯥ ꯍꯥꯏꯁꯦ ꯍꯦꯜꯂꯣ ꯕꯦꯝꯆꯥ ꯍꯦꯜꯂꯣ ꯁꯨꯄ꯭ꯔꯤꯌꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯅꯆꯦꯒꯤ ꯂꯩꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯆꯥꯅ ꯑꯅꯥꯟꯕꯗꯣ ꯕꯦꯂꯦꯟꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯑꯅꯥꯟꯕꯕꯨ ꯕꯦꯂꯦꯟꯗ꯭ꯔꯤ ꯀꯃꯥꯏꯅ ꯍꯥꯏꯅꯒꯦꯅꯦ ꯑꯅꯥꯟꯕꯗꯣ ꯕꯦꯂꯦꯟꯗ꯭ꯔꯤ ꯅꯠꯇꯦ ꯅꯥꯎꯆꯥ ꯕꯦꯂꯦꯟꯗ꯭ꯔꯤꯗꯨꯗꯤ ꯕꯦꯂꯦꯟꯗ꯭ꯔꯤꯅꯤꯗꯅ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯕꯦꯂꯦꯟꯗ꯭ꯔꯤ ꯍꯥꯏꯅꯩꯌꯦꯕ ꯑꯗꯣ ꯑꯅꯥꯟꯕꯗꯨꯅꯅꯦ ꯃꯅꯥꯅꯤ ꯍꯥꯏꯕ ꯃꯅꯥ ꯁꯧꯒ꯭ꯔꯤ ꯀꯩꯁꯨ ꯃꯥꯟꯅꯗꯦꯗ ꯁꯧꯒ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯃꯅꯥꯅꯦ ꯍꯥꯏꯕ ꯃꯅꯥꯅꯦꯕꯀꯣ ꯁꯧꯒ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯃꯅꯥꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯃꯇꯣꯟꯗ ꯊꯠꯂꯒ ꯊꯣꯡꯉꯒ ꯆꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯍꯤꯗꯣ ꯅꯥꯡ ꯂꯥꯎꯕꯅꯦꯕ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯑꯅꯨ ꯈꯨꯃꯟꯒꯤ ꯅꯝꯕꯔ ꯂꯩꯇꯦꯗ ꯍꯥꯏ ꯑꯗꯣ ꯈꯨꯃꯟꯅꯤ ꯍꯥꯏꯕ ꯄꯣꯠꯁꯝꯕꯝ ꯈꯨꯃꯟꯅꯤ ꯈꯪꯕ꯭ꯔꯥ ꯉꯁꯥꯏꯗꯒꯤ ꯍꯥꯏꯗꯣ ꯈꯨꯃꯟꯅꯦꯕ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯁꯨꯝ ꯈꯪꯉꯦꯕ ꯑꯩꯈꯣꯏꯗꯤ ꯃꯥ ꯑꯣꯏꯗꯣꯏꯅꯦꯅ ꯁꯨꯄ꯭ꯔꯤꯌꯥꯅ ꯅꯣꯏꯒꯤ ꯂꯥꯏꯐꯁꯦ ꯆꯪꯉꯒ ꯂꯞ ꯏꯁꯇꯣꯔꯤ ꯉꯥꯛꯇ ꯍꯥꯏ ꯑꯩꯁꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯅꯐꯝ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯃꯌꯥꯝꯒꯤ ꯊꯨꯡꯅꯐꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯦ ꯀꯥꯏꯅꯐꯝꯁꯨ ꯑꯣꯏꯌꯦ ꯑꯩꯒꯤꯁꯦ ꯑꯗꯨꯗꯒꯤꯗꯤ ꯀꯪꯐꯥꯜꯅ ꯏꯕꯥꯏ ꯍꯥꯏꯔꯒ ꯅꯣꯛꯂꯛꯑꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯗꯤ ꯆꯦꯆꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯁꯥꯔꯨꯕꯅꯦ ꯏꯅꯝꯃ ꯍꯥꯏ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯩꯗꯤ ꯀꯪꯐꯥꯜꯅ ꯆꯦ ꯑꯅꯨꯁꯦ ꯆꯞꯈꯔꯦ ꯆꯞꯄꯤ ꯐꯔꯦ ꯍꯧꯖꯤꯛ ꯑꯗꯒꯤꯗꯤ ꯀꯪꯐꯥꯜꯅ ꯆꯦ ꯑꯅꯨꯁꯦ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎ ꯏꯕꯥꯏꯁꯤꯅ ꯈꯪꯕꯅ ꯍꯥꯟꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯩ ꯉꯁꯥꯏꯗꯒꯤꯕꯨꯗꯤ ꯆꯤꯡꯅꯩꯗ ꯈꯨꯃꯟ ꯅꯪ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯅ ꯅꯥꯎꯆꯥꯅ ꯑꯣ ꯍꯥꯏꯌꯦ ꯑꯗꯩ ꯄꯨꯁꯄꯥꯅ ꯁꯨꯄ꯭ꯔꯤꯌꯥ ꯆꯦ ꯑꯅꯨꯒꯤ ꯂꯥꯏꯐꯁꯦ
ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯍꯧꯔꯛꯐꯝꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯗꯩꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥꯅ 15 ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯔꯦ ꯊꯝꯈꯔꯦ ꯂꯥꯏꯚ ꯌꯥꯎꯔꯤ ꯊꯝꯃꯣ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯁꯨꯄ꯭ꯔꯤꯌꯥ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯍꯥꯏꯌꯦ ꯃꯦꯝꯆꯥ ꯅꯪ ꯂꯩꯔꯤꯕꯣ ꯄꯣꯠꯁꯝꯕꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏꯌꯦ ꯅꯪꯒꯤ ꯆꯦꯅꯦꯜꯗ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯁꯨ ꯁꯨꯄ꯭ꯔꯤꯌꯥ ꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯊꯣꯏꯕꯤꯁꯅꯥ ꯊꯣꯏꯁꯅꯥꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯈꯣꯡꯗ꯭ꯔꯨꯝꯒ ꯔꯧ ꯊꯣꯡꯕꯒ ꯆꯥꯔꯦ ꯈꯣꯡꯗ꯭ꯔꯨꯝꯒ ꯔꯧ ꯊꯣꯡꯕꯒ ꯍꯥꯏ ꯑꯩꯒꯤ ꯋꯥꯁꯦ ꯈꯣꯡꯗ꯭ꯔꯨꯝꯒ ꯔꯧꯒ ꯊꯣꯡꯉꯒ ꯆꯥꯔꯦ ꯑꯗꯩꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯦ ꯑꯗꯩꯗꯤ ꯉꯥꯔꯤꯟꯈꯥꯒ ꯇꯤꯜꯍꯧ ꯆꯅꯝ ꯇꯧꯔꯒ ꯑꯃ ꯉꯧꯔꯦꯀꯣ ꯀꯪꯐꯥꯜꯅ ꯃꯌꯥꯝ ꯆꯦ ꯑꯅꯨꯒꯤ ꯂꯥꯏꯚꯁꯦ ꯅꯨꯡꯁꯤꯅꯕ ꯊꯨꯡꯅꯕ ꯀꯥꯏꯅꯕꯒꯤ ꯂꯥꯏꯐꯅꯤ ꯑꯗꯨꯅꯦ ꯅꯣꯡꯃꯒꯤ ꯆꯔꯥꯅ ꯍꯥꯏ ꯁꯨꯄ꯭ꯔꯤꯌꯥ ꯍꯥꯏꯅ ꯀꯧꯈꯔꯦ ꯑꯗꯩꯗꯤ ꯀꯪꯐꯥꯜꯒꯤ ꯊꯝꯕꯥꯜꯅ ꯅꯠꯇꯦ ꯀꯪꯐꯥꯜꯅ ꯆꯦ ꯑꯅꯨꯒꯤ ꯂꯥꯏꯐꯁꯦ ꯐ꯭ꯔꯦꯡꯅꯤ ꯀꯥꯏꯅꯦ ꯆꯥꯁ ꯀꯪꯐꯥꯜꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯅ ꯈꯨꯔꯝꯈꯔꯦ ꯑꯩꯒꯤ ꯂꯥꯏꯐꯇꯅꯦ ꯑꯩꯒꯤ LBꯗꯅꯦ ꯂꯥꯛꯄꯗꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ LBꯁꯦ ꯇꯧꯕꯗꯒꯤ ꯑꯩꯒꯤ LBꯗ ꯂꯥꯛꯄꯗꯒꯤꯅꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯪꯅꯔꯒꯀꯣ ꯅꯨꯡꯁꯤꯅꯈꯤꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯒ ꯊꯨꯡꯅꯒꯗꯧꯔꯦ ꯍꯧꯖꯤꯛ ꯊꯨꯡꯅꯒꯗꯧꯕꯗ ꯌꯥꯎꯔꯦꯀꯣ ꯑꯩꯒꯤ LBꯗꯒꯤꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯅꯔ ꯑꯃꯒ ꯈꯪꯅꯔꯒ ꯑꯗꯨꯝ ꯇꯧꯔꯒꯀꯣ ꯃꯒꯨꯟ ꯂꯩꯇ꯭ꯔꯣ ꯑꯩꯒꯤ LBꯁꯦ ꯑꯩꯁꯨ ꯌꯥꯎꯈꯤꯅꯦ ꯅꯣꯛꯅꯤꯡꯉꯦ ꯑꯩꯁꯨ ꯗꯣꯂꯤꯅ ꯍꯥꯏ ꯍꯦꯜꯂꯣ ꯗꯣꯂꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯩꯗꯤ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯌꯣꯡꯆꯥꯛ ꯃꯔꯨꯝ ꯄꯤꯛ ꯊꯟꯕ ꯊꯣꯛꯑꯦ ꯆꯦ ꯑꯩꯈꯣꯏ ꯁꯤꯗ ꯍꯥꯏꯔꯦ ꯑꯣ ꯄꯣꯠꯁꯝꯕꯝ ꯍꯥꯎꯅꯤꯀꯣ ꯅꯣꯡꯃꯒꯤ ꯆꯔꯥꯅ ꯏꯕꯥꯏ ꯊꯕꯛ ꯁꯨꯔꯤꯌꯦ ꯑꯗꯒꯤꯗꯤ ꯀꯪꯐꯥꯜꯅ ꯆꯦ ꯑꯅꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯈꯣꯏꯗꯨꯝꯒ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯆꯥꯗꯕ ꯀꯩ ꯏꯟꯁꯥꯡ ꯆꯥꯏꯅꯣ ꯍꯥꯏꯔꯒ ꯈꯣꯡꯗꯨꯝꯗꯣ ꯍꯥꯏꯕ ꯉꯝꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯈꯣꯏꯗꯨꯝ ꯍꯥꯏꯕ ꯈꯣꯏꯗꯨꯝꯒ ꯉꯥꯒ ꯊꯣꯡꯕ ꯆꯥꯏ ꯑꯗꯒꯤ ꯅꯥꯎꯆꯥꯅ ꯏꯇꯩꯃ ꯌꯣꯡꯆꯥꯛ ꯍꯣꯡꯕ꯭ꯔꯣ ꯁꯣꯝꯗꯗꯤ ꯇꯥꯡꯉꯦ ꯀꯨꯝꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯍꯣꯡꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯅꯍꯥꯟ ꯂꯩꯔꯛꯄꯗꯣ ꯂꯨꯄꯥ 100ꯒꯤꯅꯦ 9ꯂꯗ ꯃꯔꯨꯞ ꯌꯥꯝ ꯀꯟꯅ ꯆꯪꯕꯗꯤ ꯅꯠꯇꯦꯕꯀꯣ ꯈꯔꯗꯤ ꯁꯨꯝ ꯆꯪꯉꯦꯕ 100ꯒꯤꯅꯦ 9 ꯈꯛ ꯇꯧꯔꯛꯑꯦ ꯈꯪꯗꯦ ꯇꯥꯡꯉꯤꯔ ꯍꯣꯡꯉꯤꯔ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯗꯣꯂꯤꯅ ꯀꯩꯗꯧꯔꯤꯃꯣ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯗꯣꯂꯤ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯑꯩ LB ꯉꯥꯏꯍꯥꯛ ꯇꯧꯔꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅꯀꯣ ꯄꯣꯠꯁꯝꯕꯝꯅ ꯍꯦꯠ ꯈꯨꯃꯟ ꯑꯣꯏꯔꯦ ꯃꯁꯦ ꯀꯪꯐꯥꯜꯁꯦ ꯍꯥꯏ ꯃꯥꯅꯦ ꯈꯨꯃꯟꯅꯦ ꯀꯪꯐꯥꯜꯅ ꯂꯚ ꯄ꯭ꯔꯦꯡ ꯍꯥꯏꯕꯅꯤ ꯆꯨꯝꯅ ꯄꯥꯎꯀꯣ ꯍꯥꯏ ꯂꯚ ꯄ꯭ꯔꯦꯡ ꯍꯥꯏꯗꯨꯗꯤ ꯑꯩꯁꯨ ꯉꯁꯥꯏ ꯂꯚ ꯄ꯭ꯔꯦꯡꯅꯦꯅ ꯍꯥꯏꯈꯤꯗꯨꯗꯤ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃꯒꯤ LB ꯃꯨꯛ ꯅꯩꯕ ꯂꯩꯄꯣꯠꯇꯦ ꯍꯥꯏ ꯀꯪꯐꯥꯜꯅ ꯆꯦ ꯑꯅꯨ ꯑꯩꯗꯤ ꯀꯥꯏꯕ ꯄꯟꯊꯨꯡ ꯌꯧꯔꯝꯗꯥꯏ ꯋꯥꯔꯦ ꯍꯥꯏꯌꯦ ꯅꯪꯒꯤ ꯍꯥꯏꯔ ꯌꯧꯖꯅꯤ ꯈꯥꯡꯕ ꯀꯜꯂꯣ ꯏꯕꯨꯡꯉꯣ ꯀꯪꯐꯥꯜꯅ ꯂꯚ ꯄ꯭ꯔꯦꯡ ꯍꯥꯏꯕꯅꯤ ꯍꯥꯏ ꯑꯣꯀꯦ ꯑꯩꯁꯨ ꯂꯚ ꯄ꯭ꯔꯦꯡ ꯍꯥꯏꯗꯨꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥꯅ ꯏꯕꯥꯏꯒꯤ ꯊꯕꯛꯇꯣ ꯀꯩꯕ ꯀꯩꯅꯣ ꯈꯣꯡꯉꯥꯒ ꯍꯥꯏꯕꯤꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯀꯩ ꯍꯥꯏꯅꯣ ꯏꯕꯥꯏꯒꯤ ꯊꯕꯛꯇꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯊꯣꯏꯕꯤ ꯄꯦꯕꯝꯅ ꯆꯥꯔꯕꯣ ꯆꯦ ꯍꯥꯏ ꯆꯥꯔꯦ ꯊꯣꯏꯕꯤ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯄꯣꯠꯁꯝꯕꯝꯅ ꯄꯨꯁꯄꯥꯗ ꯃꯅꯥꯎ ꯆꯠꯈ꯭ꯔꯕꯣ ꯀꯣꯃꯦꯟ ꯇꯧꯔꯛꯇꯦ
ꯅꯠꯇ꯭ꯔꯒꯅ ꯂꯨꯝꯅ ꯂꯩꯔꯤ ꯖꯥꯠꯂꯥ ꯍꯥꯏ ꯈꯪꯗꯦ ꯄꯨꯁꯄꯥꯒ ꯃꯅꯥꯎꯒꯁꯦ ꯈꯪꯗꯦ ꯃꯣꯕꯥꯏꯜꯗꯤ ꯊꯣꯛꯈ꯭ꯔꯦ ꯃꯣꯏꯅꯤ ꯊꯣꯛꯃꯤꯟꯅꯔꯒꯅꯦ ꯅꯨꯡꯁꯤꯕꯥꯏ ꯆꯤꯛꯊꯅꯈ꯭ꯔꯦ मनावगा पुष्पागा अपना बना ले मुझे दिल में बसा ले मुझे होने लगा मुझसे प्यार इना ख्वांग नाबना मयाम 1 hour तौरसिको 2 hours तौबा ngमरोय कइनानिने ख्वांग जाम नायबा खंग्र मयाम दुदुगिनिको ख्वांग यादे नोमगी चराना ख्वांग नाबनी हाय ख्वांग जाम नाए अखोय दासुने मा फमी सुरिसे ख्वांग जाम नाए मासु ख्वांग नागल्लेबको तो बाय ख्वांग नाबसिदि अदुम लोइना चलनी कगिना हाइदिने नोंधना सुबगी थबगनिने ख्वांग दिता पालेबा पुष्पाना साजदी चे आई मागा वारीगा हाय पसंबा लुमना दारन मिने आगांग से थोइबी पेबमना करी मतेल चारेगे थोइबी ngasiदी अखोय केनो चारे खोंगदुम चारे खोंगदुम गने रवगा थोंग चारे थोइबी सनाना इनमा आइना कौरे पसंबमना चेनु दा मनाव से अखोय नुपागा मतै मनावनी अदुना पुष्पागा अइगसु इतै इना ओइरगे कानादे याय अदुनी हेक फरनी पोसंबम नंगी निपागा मनावगा तिनब्रो हाइसे यामना सुप्रिया लामगा चखरा मारे कुइनगा लेबिरमद्रेने येलबिसिदा पुष्पाना ऐदी थमोय पिखरे पोसंबम चे है थमोय पिखरे ऐदी थमोय पिखरे पोसंबम चे है नगी थमोयदो हुखराबा मनावना नत्रा मनावा थमोय हुखरे पुष्पागी तू ही मुझको बता दे तो मम्मी का जन्म तो तो मम्मी का लाते हो इसको आदि ये याम जन्म देने तो पुष्पाना इतैगा लुहोंगबगा लाक्त्रदी कौनबै वादी लेतेको हाय लाकनी कगी लाओइदनो पोसममदा तिनै चे याम लुन्ना मोय अनि से हानादैने दादागा ऐगा कोइनरिङैदा ऐखोय साउनरगा दा मनावना थेंबा ओइदोइने हाय ओ याम तिनबजानिको दगिदी मरौ लेरबा मिटकी पिरांग चेनु हाय याम फजबा वानिदा मरौ लेरबा मिटकी पिरांग सिसु खुमन ओइरंगनी खुमन सिसु नंग नत्रा मरौ लेरबा मिटकी पिरांग कायना खुफजदो सिसु मा ओइरमदोइनी नत्रदा खुमनी थबिसनाना इनमा उइरबो हाय उइदिए थबिसना दगिदी सूरज वाहेंबमना इबा यावहलो इबाई थबक चिनबगी जावरक्तबने इबाई तो मासु याम जावनिंगेबको इबाई तो मासु याम जावनिंगिनेबा दो हयेंदो थबक पोट पीगदबको अदुदुगी मासे थबक याम चिल्ले दुगिनेबा
Marau lere ba miki pirana kanano khuman haidi kai. Khuman ni khuman. Khuman adi folina saba mi. Dagidi kai 1 hour phare loiba yarani ko hai. Puspana khuman nang remove tau khororai. Mayam 1 hour phare loisalasida ngasigi LB se mayam ta haibiro. Ay uiba nate ko mayam. Puspana loiningdrida kai. Hoi. Puspana loiningdrida kai re yo. Puspana. Puspana chena waradi loisan gesu loisallo. Posambamna dama ga ichan KS ki husband ga aikoi dadaga moyahum Josubi makhong hai okay. Noidi hayang yam nungai ni ne. Natra Puspa su hayang kasada laani hadaidi icanga na Puspaga posambam ga wa noi humse hayang pula nungai dise. Asengba aisu noi nasa leiramani kam nungai natra. Aina khala thokhrabani Bisanana uiba nate tumba ne haira amuk tumginu ko inama tumbadi tumningdri bisana dagi marau leiraba miki pirana Puspa nangi nathau tabro aina nangonda kai akaiba haikrage ai dai marau leiba miki pirana remove tauge haido an haire tawaida phagi tora koiramni bungo aigi samse aisa semda wazare aigi samse samlang je nan spa torubadagina samje nan spa toriba khangbra he spa torubadi samje nanab lauraga ne khagi lek laur leithokre samje phau yadreba samje semjabada wazare Nugi LB da mi khangna biganu ko mayam marau leba miki pirana ai khumani kari dauge hai Tobi sinana 10:30 tauseba inama please hai okay 10:30 bo taurasi ko pung makhai taurasi Tagidi marau leba miki pirana kai nangna CID remove taurasu ai kaisum kaide hai phagi tawbo iramgani ye khuman koinadabagi adum phagi tawnabane duga sawba hawnabro aduga hujingna kai haiba surja wahengbamna iche ai manipur daine irang nemakanda ai laktoine adudi aidi ibaigi yum hangaga hekta tangaktoini ko hai lao surja lao suraj lao naksum lakpa matamda chango kaisum kaide ko Bisanana adune ba inama hai daigi marau leiba miki pirana remove taugani haibagi maram sengdokpiro hai kanadabada wari sangdare na khuman nangsu phagi tawbo iramni harasu adum wari sangdareba phagi tawbo yanadro akhoi masense khangnarabane akhoi masengi maraksida phagi jogai tawnaba yanadra baba phagi jogai tawnaba yanadra baba Posambamna chenu dabung yaudabase nungaiteda hoi adubudi thabak chinbaine ko adu oirasu nungaite khoida yauraganane nokpa khotpa yam nungaibane bako do aisu nungai khoida yauradi
ꯑꯗꯣ ꯃꯥꯁꯨꯅꯦ ꯊꯕꯛꯁꯨ ꯇꯥꯕ꯭ꯔꯥ ꯀꯣꯛ 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 ꯇꯧꯏꯁꯦ ꯊꯕꯛꯇꯣ ꯀꯟꯕꯩꯅꯦꯕ ꯑꯩꯒꯤ ꯑꯇꯦꯛꯄ ꯁꯨꯃꯥꯏꯅ ꯄꯨꯂꯛꯑꯒꯦ ꯀꯩꯗꯧꯗꯣꯏꯕ ꯈꯨꯃꯟꯗ ꯁꯤꯃꯟꯗꯣꯏꯅꯤ ꯀꯥꯏꯅꯣ ꯈꯨꯃꯟꯗ ꯀꯗꯥꯏ ꯋꯥꯏ ꯀꯩꯅꯣ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯆꯨꯁꯥꯁꯤ ꯌꯦꯡꯉꯨ ꯑꯌꯥ ꯑꯌꯥ ꯀꯩꯅꯣ ꯇꯧ ꯂꯩ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯣꯁꯃꯥ ꯍꯧꯖꯤꯛꯇ ꯇꯦꯛꯄ ꯁꯨꯃꯥꯏꯅ ꯇꯦꯛꯄꯅꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯨꯗꯨ ꯅꯣꯏ ꯆꯦꯒ ꯊꯕꯛ ꯁꯨꯕꯗꯤ ꯌꯥꯅꯤꯅꯦ ꯅꯥꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯝꯖꯟꯅꯔꯒ ꯁꯨ ꯇꯥꯏꯅꯦ ꯀꯩꯅꯣꯝꯃ ꯁꯝꯖꯟꯅꯕ ꯀꯩꯅꯣꯃ ꯃꯌꯥꯝ ꯃꯅꯧ ꯃꯥꯅ ꯑꯣꯟꯊꯣꯛꯑꯦ ꯑꯗꯨ ꯁꯦ ꯇꯦꯛꯈꯤꯅꯤ ꯌꯥꯝ ꯀꯟꯅ ꯁꯤꯁꯦ ꯂꯥꯎꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯕꯛ ꯁꯨꯕ ꯌꯥꯅꯤ ꯍꯧꯖꯤꯛ ꯑꯩ ꯎꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯍꯥ ꯈꯨꯃꯟꯅ ꯒꯤꯐ ꯑꯃ ꯄꯤꯕꯤꯔꯦ ꯑꯩꯒꯤ ꯅꯥꯟꯊꯩꯅꯦ ꯑꯣꯖꯥ ꯌꯥꯅꯤ ꯑꯗꯒꯤꯗꯤ ꯏꯕꯥꯏ ꯏꯕꯨꯡ ꯅꯪꯒꯤ ꯅꯨꯡꯊꯥꯡ ꯑꯝꯇ ꯄꯤꯔꯧ ꯀꯔꯤꯕ ꯁꯨꯊꯒꯦ ꯅꯨꯡꯊꯪ ꯑꯝꯇ ꯄꯤꯔꯧ ꯁꯨꯊꯒꯦ ꯃꯥꯒꯤ ꯃꯀꯣꯛꯇ ꯍꯥꯏꯌꯦ ꯀꯅꯥꯅꯣ ꯅꯥꯎꯆꯥꯅ ꯗꯥꯕꯨꯡ ꯅꯪꯁꯨ ꯆꯪꯁꯤꯜꯂꯣ ꯀꯩꯕ ꯌꯥꯎꯗ꯭ꯔꯁꯨ ꯅꯨꯡꯊꯪ ꯃꯈꯣꯜ ꯇꯥꯎ ꯅꯨꯡꯊꯪ ꯃꯈꯣꯜ ꯇꯥꯎ ꯗꯥꯕꯨꯡ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯒꯤꯗꯤ ꯏꯪꯉꯤꯍꯦ ꯁꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯗꯥꯕꯨꯡ ꯍꯥꯏꯔ ꯍꯤꯒꯠꯈ꯭ꯔꯦ ꯑꯗꯩ ꯃꯔꯧ ꯂꯩꯕ ꯃꯤꯠꯀꯤ ꯄꯤꯔꯥꯡꯅ ꯏꯕꯥꯏ ꯃꯁꯦꯟ ꯅꯤꯄꯥ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯀꯦꯀꯣ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯋꯥꯕꯨꯗꯤ ꯋꯥꯔꯝꯃꯅꯤ 10:30 ꯐꯥꯎꯇꯪꯗꯤ ꯈꯥꯡꯕꯤꯌꯨ ꯏꯅꯝꯃ ꯑꯩꯒꯤ ꯕꯤꯠꯇ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯏ ꯑꯦꯜꯕꯤꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯀꯅꯥꯅꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯗꯣ ꯄꯨꯁꯄꯥ ꯊꯣꯏꯕꯤꯁꯅꯥ ꯑꯩꯒꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥ ꯑꯅꯤ ꯊꯣꯛꯈ꯭ꯔꯦ ꯃꯤꯠ ꯑꯅꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯣꯐꯤꯁꯤꯌꯦꯜꯅ ꯆꯥꯛ ꯆꯥꯔꯕꯣ ꯌꯥꯝꯅ ꯅꯩ ꯍꯦꯛ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯔꯕꯣ ꯌꯥꯝ ꯅꯩ ꯍꯦꯛ ꯍꯥꯏꯌꯦ ꯆꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯥꯂꯦꯝ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯃꯥꯂꯦꯝ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯗꯥꯕꯨꯡ ꯑꯝꯇ ꯀꯟꯅ ꯅꯣꯛꯁꯦ ꯄ꯭ꯂꯤꯁ ꯍꯥꯏꯌꯦ ꯑꯗꯒꯤ ꯃꯔꯧ ꯂꯩꯕ ꯃꯤꯠꯀꯤ ꯄꯤꯔꯥꯡꯅ ꯏꯕꯥꯏꯕꯨꯡ ꯅꯪꯒꯤ ꯅꯨꯡꯊꯪ ꯑꯝꯇ ꯄꯤꯔꯧ ꯁꯨꯊꯒꯦ ꯃꯥꯒꯤ ꯃꯀꯣꯛꯇ ꯄꯨꯁꯄꯥꯅ ꯀꯩꯕ ꯀꯔꯤ ꯉꯥꯏꯍꯥꯛ ꯃꯥꯡꯉꯨꯔꯦ ꯆꯦ ꯊꯕꯛ ꯑꯃ ꯇꯧꯔꯨꯕ ꯍꯥꯏ ꯑꯣꯀꯦ ꯍꯦꯠ ꯑꯣꯀꯦ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯩ ꯈꯪꯉꯤ ꯁꯨꯔꯁꯅ ꯏꯆꯦ ꯑꯩꯈꯣꯏ ꯗꯗꯥꯗꯤ ꯌꯥꯝ ꯀꯩꯕ ꯋꯥꯏ ꯂꯥꯎꯕ ꯈꯣꯡꯕ ꯀꯞꯄ ꯃꯈꯣꯜ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝ ꯋꯥꯏ ꯑꯣ ꯂꯥꯎꯕ ꯈꯣꯡꯕ ꯀꯞꯄ ꯃꯈꯣꯜ ꯍꯥꯏ ꯑꯣ ꯍꯣꯏꯅꯦ ꯁꯨꯔꯁ ꯀꯩꯗꯧꯅꯤ ꯑꯋꯥꯕ ꯇꯥꯔꯦꯀꯣ ꯀꯃꯦꯟ ꯃꯅꯤꯄꯨꯔꯤ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯀꯃꯦꯟ ꯑꯩ ꯀꯃꯦꯟ ꯄꯥꯒꯦ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯨ ꯀꯃꯦꯟ ꯄꯥꯒꯦ ꯑꯗꯒꯤ ꯔꯣꯁꯅꯤꯅ ꯍꯥꯏ ꯆꯦ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯍꯥꯏ ꯋꯦꯜꯀꯝ ꯔꯣꯁꯅꯤ ꯋꯦꯜꯀꯝ ꯑꯗꯒꯤꯗꯤ ꯃꯔꯨ ꯂꯩꯕ ꯃꯤꯠꯀꯤ ꯄꯤꯔꯥꯡꯅ ꯏꯕꯥꯏ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯀꯦ ꯇꯣꯁꯃꯥ ꯂꯩꯕꯒꯤꯀꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯃꯨꯠ ꯊꯨꯒꯥꯏꯔꯛꯀꯅꯨꯀꯣ ꯍꯥꯏ ꯃꯥꯂꯦꯝ ꯑꯣꯐꯤꯁꯤꯌꯦꯜꯅ ꯀꯣꯕꯤ ꯊꯣꯡꯕ ꯏꯇꯩꯃꯗꯤ ꯍꯥꯏ ꯃꯥꯂꯦꯝ ꯃꯈꯣꯏꯗꯤ ꯉꯁꯤ ꯈꯣꯡꯗ꯭ꯔꯨꯝꯒꯅꯦ ꯔꯧꯒ ꯊꯣꯡꯉꯦ ꯑꯗꯩꯗꯤ ꯏꯕꯥꯏ ꯃꯤꯠꯇꯣ ꯌꯦꯡꯍꯜꯂꯛꯀꯅꯨꯀꯣ ꯇꯨꯝꯕꯀ ꯌꯥꯔꯣꯏ ꯍꯥꯏ ꯀꯅꯥꯅꯣ ꯈꯨꯃꯟꯅ ꯄꯣꯠꯁꯝꯕꯝꯅ ꯗꯥꯕꯨꯡ ꯑꯗꯨꯅꯤꯕ ꯁꯤꯔꯦ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯑꯗꯩ ꯄꯨꯁꯄꯥꯅ ꯏꯇꯩ ꯅꯪ ꯀꯩ ꯃꯤꯠꯁꯦꯞꯄ ꯃꯤꯡꯊꯣꯜ ꯐꯪꯖꯅꯤꯀꯣ ꯆꯦꯛꯁꯤꯜꯂꯨꯀꯣ ꯍꯥꯏ ꯃꯔꯧꯅ ꯀꯩ ꯏꯕꯥꯏꯕꯨꯡ ꯈꯔ ꯄꯤꯔꯛꯀꯦ ꯍꯥꯏꯕꯅꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯕ ꯈꯨꯝꯅꯤꯡꯗ꯭ꯔꯕꯣ ꯍꯥꯏ ꯌꯥꯝ ꯄꯥꯏꯔꯕ ꯅꯪ ꯄꯤꯔꯛꯀꯅꯣ ꯃꯥꯅ ꯃꯃꯥꯏ ꯊꯛꯄꯒꯤ ꯇꯧꯔꯤꯅꯦ ꯃꯃꯥꯏ ꯊꯛꯇ ꯍꯣꯏ ꯑꯍꯣꯡꯕ ꯆꯣꯁꯃꯥꯅꯤꯍꯦ ꯆꯣꯁꯃꯥ ꯑꯗꯨꯛ ꯆꯥꯎ ꯂꯨꯄꯥ 150ꯗ ꯄꯤꯕ ꯆꯣꯁꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯆꯣꯁꯃꯥ ꯑꯗꯨꯛ ꯌꯥꯝ ꯆꯥꯎꯕꯗꯨꯕꯨ ꯂꯩꯗꯨꯕꯨ ꯎꯗꯉꯩ ꯃꯥꯅ ꯃꯃꯥꯏ ꯊꯛꯑꯒ ꯅꯦꯠꯂꯤꯅꯦꯕ ꯑꯗꯨꯅꯤ ꯃꯥꯒꯤ ꯆꯣꯁꯃꯥ ꯃꯔꯥꯜ ꯅꯦꯠꯄꯕꯨ ꯆꯥꯎꯕ ꯄꯤꯛꯄ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯎꯗ꯭ꯔꯥ ꯍꯥꯏꯕ ꯎꯔꯗꯤ ꯑꯩ ꯅꯦꯠꯀꯗ꯭ꯔꯥ ꯎꯗꯕꯒꯤ ꯅꯦꯠꯄ ꯅꯠꯇ꯭ꯔꯥ ꯃꯥꯒ ꯉꯥꯡꯅꯕ ꯃꯤ ꯍꯥ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩ ꯂꯩꯇꯕꯅꯦ ꯎꯔꯗꯤ ꯉꯁꯤ ꯅꯦꯠꯀꯗ꯭ꯔꯕ ꯅꯪꯁꯨ ꯎꯗ꯭ꯔꯗꯤ ꯅꯦꯠꯂ ꯆꯠꯇꯣꯏꯃꯤ ꯑꯩꯅ ꯑꯩ ꯅꯦꯠꯂꯗꯤ ꯍꯥꯏꯠꯂꯦꯗꯅ ꯏꯃꯥ ꯁꯦꯒꯥꯏꯗꯣꯏꯃꯤ ꯅꯀꯥꯡ ꯅꯈꯣꯡ ꯁꯦꯒꯥꯏꯗꯣꯏꯃꯤ ꯏꯃꯥ ꯃꯁꯛꯁꯤꯒ ꯑꯩ ꯅꯦꯠꯂꯗꯤ ꯐꯨꯠꯁꯨ ꯁꯨꯗꯕ ꯃꯥꯅ ꯑꯩꯁꯤꯒ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯀꯥꯏ ꯅꯪ ꯀꯃꯥꯏꯅ ꯍꯥꯏꯅꯣ ꯍꯥꯏꯕ
Suka Sarakani magini. ay kang. Gula ka udah homo do mali duga. Hek haijin bu. Prem latan kasana hai che anu ana hai re hello prem lata adagidi marau leibana kaya haiba lupa chani khak pirake Oi. aigi maramdai kaikhibani nuaite ba hai pirak karo kai pirak Ei, no kuman bhai de chuswai chuswang tane Pana humudra mu lei. ichega itaiga mit sep khradi ai mangzare lu Ong lak badane. Se ngasi na nakala bu pala ni na. Ai na nakala bu pala tu min oi da. ama obsi nang sa pusa kan swala di Oi, पुष्पा कोई मतलब एलबी तरफ पुलिस माइट हो रहा किसे मीना करी स्टाइल नहीं तो होने वैसे koi lage ko mari माइ oi ma bane pusa nai bane akwai mi heng mi chen ma la di ma ki ni la ai si oi ma li ga nai wo पुष्पा नंग लुहों बजा होने के फ्लाइट टिकट कक पिरो थोइबिसना ना कइनो स्किटता खनबा दौना तौरगी सिना पोसंबम ना ओइमा आई काइबा हाइहले हाइ सिनी आए ले मरो लेबना चे नु खुमन फुटसु सुदबी अदगिदी पुष्पाना चे पोसंबम मिसेपी अदगिदी नाउचाना नेट चप्पा माले हाय नेट खरा चप्पे नुआइते मरो लेबना हौजिक पैसा थारा के तौबा अकाउंट दा लेते हाय थारा कनागा बसे गांग सिना पैसा कुमन थारा के हाय लेये कुमन नंग सीजनी अदगी थोइबिसना ना याम फजई आई सीरे हाय अदगी सुरस वाहेंबमना इबाइदो इम्फाल दा थारागो थौदाम रुहिनी कुमार फागिरोय ओइना याहनसे ngayhak awaba pothanabada mayam nungaini khanjai ay maro lebana day 13 da 200 tharake masina tharo lupa tani da thara kan lising ani hunguma tharo ko nang se pesa lisani si lingwan khare andagidi film the phijam thoina hai anukuman kari mathil charage hello ngasi dine khongdum ga nga ga oina thonge खुदुम गए ताई khongdum hai ne दे सही चन पे खुदुम posambam है na oi ai mit sep te ko puspa hai dagidi maro leirabana kai ba ibai tosma ngahak ama nakan ama upchage hai dagidi puspana hai ni kaino che posambam hana hai tosma ko khai gre thaibisna na kai ba pengai hek no e he ngasi di hai akhoi da la di nok tuine ba ma la di nok na bai tani ma torok toise maru le bana dui di jawra di ai noi kanano khangre ko 2000 jawra di hai adune pira di 2000 piro sani khangtang ni e ba lagi phijam thoina adudi ahauba mathel ne hai hawe daidi posambam na khuman se paisa खुपाय अमा ऐसु खरा पुजगेदना है रीना राजकुमार नोई कपल से न बेस्ट तारे इम्फाल दा लागो करी काइबा हेनसांग चारके है ngasidiने khongdumga ngaga oina chare e thank you so much akhoibu nusibibagi thank you dagidi puspana midyeng nayeng chumdabi minabu mabugyam phadaurige uncivilized ki kok ngakta hai adagidi marau leraba mitke che posambam paisa kaya puge hai no hai adagidi spiderman you are maitai hai ya maitai ne khoi adagidi thoibisana na dabunga aiga mutka
दा बुंगा अईगी मुटका पारगा फजना नोखरे पेले पेले चही अमा नोक्त्रसु यारनी ngasi कोई ngasi कोई नोकथोक है रीनाना नोईगी हिंगोल बराकी स्किन कनो सिनारी दो उलगो है उलके रीना उलके अखोई बोरा मपानगी सिनारी दो उलके सोइदरु चरके को दगिदी मरौ लेरबना कनानोम मेली स्पाइडर से कनानोम माली स्पाइडर से है माली पोसंबमना 1 लाख है 1 लाख डिमांड तौनंगजु खंगुरा ऐसे लिसिंग अनि पिरोना हाय नि खुमंदा बॉन प्रिंस ना कई लमदगिनो ब्रो एंड सिस्टर से अखोई से कसादगिने अदुगा मरौ लेरबना चे अनु नंगी इंग्लिश की रिप्लाई दो या अदुने इंग्लिश को जाम हाइबा साजरिनी या बा हिमांद्र यस नो वेरी गुड आई जाम हाइबा का साजरिनी इसे खंगुरा नो हुरा ब्रा यस दगिदी सनातनी बाइना जे हिंदू राष्ट्र है अदगिदी मरौ लेरबना चे पोसंबम ओके चे केबा चे क्यू पिरके है पुष्पा नंग आइना टिकेट फ्लाइट टिकेट कपिरो हाइबनि न मांग्रबा नंग चेनग्रबा जे स्पाइडर से मेलो हाइबनी है स्पाइडर से मेलो है पोसंबम नंग दिंगम मेट बंगम ड्रो ओ पोकुमन दि पोंगम मेट बंगम पोसंबम नंग मेथल लो स्पाइडर दो ए चाइना की माले जिंगो छुया नतगा थबिसा नंग मेथल लो ए चाइना रोंगी मी माले चोय मोय चोय मोय काइने चोय पॉइंट चो स्पाइडर से अमदु मानगुम लाकुम तवे आईदी अदुने मेथल लो मदो उकिस ने उकिस मदो उकिस ने मैम अखोई की चैनल से सब्सक्राइब तो बिरमु मैम न नुक्सिबिदो अखोई चैनल से सब्सक्राइब तो बिरमु सब्सक्राइब नते सब्सक्राइब लाइक तो दी हैप्पी दबनी सब्सक्राइब है जबनी पुष्पा आईगी नंगे ना इंट्रो तो रो करी हाय गाइस वेलकम बैक टू माय चैनल Hi guys. Babina चे कई मथे चारगे वेलकम बबिना नचे गेलबिद लापी बगी थैंक यू ngasido khomtumga daidi kaino ka sa nga ga thongboy da chare aduga सनातनी भाई ना भाई आप हिंदी में बात कर सकते हो है तो फजना हाय को हाँ कर सकता हूँ एक्चुअली आप जब कमेंट करेंगे तो हम हिंदी में रिप्लाई करूंगा क्योंकि अभी जो यहाँ पे जितना लोग हैं सभी लोग मणिपुरी लोग हैं इसलिए हम लोग मणिपुरी में बात कर रहा है ठीक है आप कमेंट कर दीजिए हम रिप्लाई कर दूंगे आपकी कमेंट को हिंदी में रिप्लाई कर दूंगा ठीक है थैंक यू सो मच पोक मुबांग अमता तौरगो पोक ति चाजदी आई चाइबको दो पोक से the way you are आई याम सेंगाइ जगे आई अमु पुचिगे करी हाइनो कुमन गिजा केनो कुमन हाइबा the way you are you ready and हाइबा मा केनो ने मा रिप्लाई भी होना हाइरो मा केनो दे हाइरो the way you are you ready and yeah the way the way mai to keno the way you are you the way now in the way on the way and way is way but you go way I am going to way but you go to your phamung way I'm going to phamung my phamung is way but you go I not go khangaba nang English ba kung khoi da pi thare ida dune aduga रीनाना याम चम्मे नोईगी हस्बैंड से हैप्पी फैमिली ने नोईगी से आईदी कसार मैते से याम नुसीजै अदो येनिंगदब खरा दिलै हाय थैंक यू सो मच रीना अखोइबु नुसीबिबगी थैंक यू सो मच अदुगा बबिनाना इबाई से हा नोपद लोइरे हेन हायरे थैबिसनाना
ꯃꯦꯠꯈꯔꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯈꯟꯕꯅꯦ ꯑꯣꯏꯔꯅꯤ ꯁꯣꯏꯗꯅ ꯑꯣꯏꯔꯦ ꯈꯪꯂꯦ ꯀꯔꯤꯕ ꯃꯦꯠꯀꯦ ꯇꯧꯅꯦ ꯍꯥꯏ ꯑꯠꯆꯥ ꯐꯔꯦ ꯃꯦꯠꯈꯤꯗꯣ ꯐꯔꯦ ꯊꯣꯏꯕꯤꯁꯤꯅ ꯑꯗꯒꯤ ꯅꯣꯡꯂꯦꯟꯅ ꯁꯀ꯭ꯔꯥꯏꯕ ꯍꯥꯏꯁꯤꯅ ꯀꯔꯝꯕꯅꯣ ꯑꯗꯒꯤꯗꯤ ꯁꯅꯥ ꯇꯥꯅꯤ ꯕꯥꯏꯅ ꯑꯣꯀꯦ ꯖꯤ ꯍꯥꯏ ꯈꯨꯃꯟꯅ ꯗ ꯋꯦ ꯌꯨ ꯀꯦꯟ ꯑꯥꯏ ꯑꯣꯟꯂꯤ ꯋꯥꯟ ꯍꯥꯏꯕ ꯑꯗꯒꯤ ꯔꯤꯅꯥꯅ ꯅꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯄ ꯌꯥꯔꯗꯤ ꯄꯤꯔꯛꯑꯣ ꯑꯩ ꯅꯣꯏꯒꯤ ꯒꯤꯐ ꯑꯃ ꯊꯥꯔꯛꯀꯦ ꯔꯤꯅꯥꯁꯦ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯝꯐꯥꯜꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯗꯩꯗꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯄ꯭ꯔꯤꯌꯥꯀꯥꯟꯇꯅ ꯑꯁ ꯂꯣꯏꯔꯦ ꯍꯥꯏ ꯄꯨꯁꯄꯥꯅ ꯂꯨꯍꯣꯡꯕꯁꯨ ꯂꯥꯛꯄ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯨ ꯀꯛꯄ ꯑꯣꯍꯣ ꯀꯔꯤꯕ ꯀꯛꯀꯦ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯑꯗꯨꯅꯦꯕ ꯀꯩꯅꯣꯅꯦ ꯑꯩ ꯀꯩꯅꯣ ꯂꯩꯇꯦꯕ ꯃꯣꯏ ꯑꯩ ꯇꯥꯟꯅꯔꯨꯔꯦꯕꯀꯣ ꯐ꯭ꯂꯥꯏꯠ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯗꯤ ꯅꯪ ꯇꯣꯡꯕ ꯌꯥꯅꯤ ꯃꯄꯥꯟꯗ ꯐꯝꯕ ꯌꯥꯅꯤ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯁꯥꯗ ꯐ꯭ꯂꯥꯏꯠꯀꯤ ꯀꯩꯅꯣꯗꯨꯗ ꯅꯠꯇꯦ ꯑꯗꯨ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯒ ꯅꯠꯇꯦ ꯕꯣꯏꯡꯒꯤ ꯀꯩꯅꯣꯗꯨꯗꯀꯣ ꯃꯁꯥꯗꯨꯒꯀꯣ ꯑꯗꯣ ꯑꯣꯂꯥꯡꯊꯥ ꯀꯥꯂꯦꯟ ꯅꯪ ꯂꯨꯍꯣꯡꯉꯗꯤ ꯀꯥꯂꯦꯟꯗ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ ꯑꯩ ꯃꯄꯥꯟꯗ ꯐꯝꯃ ꯂꯥꯛꯀꯦ ꯑꯦꯁꯤꯗꯀꯣ ꯁꯨꯝ ꯃꯄꯥꯟꯗ ꯐꯝꯃꯒ ꯍꯋꯥ ꯅꯨꯡꯁꯤꯠ ꯆꯥꯔ ꯂꯥꯛꯀꯦ ꯖꯥꯜꯂꯒ ꯎꯆꯦꯛ ꯑꯗꯨꯃꯥꯏꯅ ꯀꯩꯒꯨꯝꯕ ꯈꯣꯡ ꯍꯥꯝꯅꯤꯡꯉꯁꯨ ꯃꯄꯥꯟ ꯊꯣꯛꯅꯁꯨ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗ꯭ꯔꯦ ꯃꯐꯝꯗꯨꯕꯨ ꯁꯨꯝ ꯇꯧ ꯌꯥꯔꯅꯤ ꯄꯣꯠꯁꯝꯕꯝꯅ ꯍꯩꯁ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯃꯟꯇ꯭ꯔꯤ ꯇꯣꯂꯥꯜ ꯁꯅꯥꯒꯤ ꯐꯤल्म ꯌꯦꯡꯕꯤꯔꯕꯣ ꯇꯣꯜꯍꯟꯒꯤ ꯆꯦꯅꯨ ꯍꯥꯏ ꯌꯦꯡꯉꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯁ ꯋꯥ ꯀꯩꯕ ꯋꯥ ꯀꯩꯅꯤꯒꯦ ꯁꯤꯗꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯐꯤꯖꯝ ꯊꯣꯏꯊꯣꯏꯅ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯕꯤꯔꯛꯇꯔꯦ ꯍꯥꯏ ꯑꯩ ꯂꯪꯊꯣꯛꯑꯝꯃꯕꯣ ꯊꯣꯏꯊꯣꯏ ꯃꯊꯪꯗ ꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯄꯥꯔꯛꯀꯦ ꯑꯗꯒꯤ सन्ना तानीबाईना भाई मणिपुर सेफ है ट्रेवल के लिए है हाँ आप लोग जा सकते हैं लेकिन मणिपुरी लोग नीचे जाने में थोड़ा प्रॉब्लम होता है ना फ्लाइट में तो जा सकते हैं आप कुमन्ना इबाईगी मी कहबा ओमोरियो मी ए लॉट ऑफ करी मा हाइसे करी मरोना बुझी तो इबाईगी मी ओमोरियो मी ए लॉट ऑफ lot of the ibai moi point in the way of the way इबाई मरक इंग्लिश लोनबीरऊ कॉमेडी जावहल्लोको हाय oh okay Mr. Khuman you coming and I'm coming you coming I'm happy but you coming to ulta palta not saying my brain is brung my helping you know Kumana he said he would be great ꯑꯗꯩ ꯅꯥꯎꯆꯥꯅ ꯂꯣꯏꯔꯦꯍꯦ ꯑꯦꯜꯕꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯃꯩꯁꯨ ꯃꯨꯠꯈꯔꯦ ꯋꯥꯏ ꯐꯥꯏꯁꯨ ꯃꯨꯠꯈꯔꯦ ꯄꯣꯠꯁꯝꯕꯝꯅ ꯑꯩ ꯃꯊꯪ ꯑꯦꯛꯖꯥꯝ ꯗ꯭ꯌꯨꯇꯤ ꯂꯥꯛꯄꯗ ꯍꯥꯏꯔꯛꯀꯦ ꯆꯦꯅꯨꯀꯣ ꯑꯣꯀꯦ ꯍꯥꯏꯔꯛꯑꯣ ꯄꯣꯠꯁꯝꯕꯝ ꯊꯣꯏꯕꯤꯁꯅꯥꯅ ꯅꯥꯎꯆꯥ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯩꯅ ꯍꯥꯏꯔꯛꯑꯦ पुष्पा काय चल रहा है पुष्पा झुकेगा नहीं साला फ्लाइट टिकट का पल्लू बदगी मम्मी मना का लुंगफू का ताक बगंग मदु मम्मी मना लुंगफू यार आई लाकनी सोइदन ꯃꯌꯥꯝ लाकनी ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 2 ꯆꯠꯂꯦ ꯄꯨꯡ ꯑꯃ ꯃꯈꯥꯏꯗ ꯂꯣꯏꯁꯟꯁꯤꯀꯣ पुष्पा लुंगबा सोइदन लाकनी आई क्वा पूरा लाकतमी पुष्पा सोइदन लाकनी हाइरिको नतैसे आई लाकनी क्वा पूरा लाकनी वादा रहा ꯑꯗꯒꯤꯗꯤ ꯀꯤꯇꯤꯀꯥ ꯗꯦꯕꯤꯅ ꯍꯥꯏꯕ ꯀꯤꯠ ꯎꯏꯔꯤꯒꯦ ꯆꯦꯅꯨ ꯀꯩꯗꯧꯔꯤꯒꯦ ꯆꯦꯅꯨ ꯍꯥꯏ ꯃꯥꯜꯂꯦ ꯑꯦꯜꯕꯤ ꯇꯧꯏꯅꯦ ꯀꯤꯇꯤꯀꯥ ꯑꯗꯒꯤ ꯅꯥꯎꯆꯥꯅ ꯃꯩ ꯂꯥꯛꯒꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤꯗꯤ ꯅꯥꯎꯆꯥꯅ ꯊꯥꯞ ꯀꯞꯄꯤꯔꯦ ꯈꯨꯃꯟꯅ 2 hour completely ꯍꯥꯏꯌꯦ 2 hour ꯇꯧꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯈꯨꯃꯟ ꯋꯥꯔꯦ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯏꯌꯦꯕꯀꯣ ꯑꯩꯗꯨꯗꯨꯅꯅꯤ ꯑꯗꯒꯤꯗꯤ सना तानीबाईना ओके भाईजी है हाय सनातनी भाई आप कहाँ से हो अब इम्फाल जाने का मन है तो जा सकता है कोई प्रॉब्लम नहीं है ना मणिपुर में जाने का मन है तो आप जा सकते हो फ्लाइट में जाइए
ठीक है फ्लाइट में जाने से पूरा फुल सेफ्टी होता है, जो बाई रोड जाने से थोड़ा प्रॉब्लम हो सकता है। नहीं, आप लोगों को तो कोई प्रॉब्लम नहीं होगा, मणिपुरी लोगों को बहुत प्रॉब्लम होता है ना, इसलिए। थबिसना थैंक यू इनमा 10:30 फाउ तौबीबगीदा ना दाबुंग इनमा थैंक यू वेलकम वेलकम थबिसना ना 10:30 बो तौ हाबगी ए तौथरिनी को अदैदी खुमन ना वेरी 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 मच है अदे पोसंबम ना पुष्पा ऑन लो कइनो तुमबो है मा ओंधरे ओन गन मा नते लेरमगनी मा दुम लेरमदोइनी मा लुम्मीरा लुमना दुम लेदोइनी मा बिनोदना सापम नुंसीबगी इंग्लिशसिना कोक ngawre है अदे खुमन ना इबाई बुंग कारण दुम एंड आई कारण अदुम एंड आई है सिनी माय पुष्पाना तुम दे चे पोसंबम है अदगिदी फिजम थोइथोइना अमुकसु कायबा अमुकसु कंगला चटखरे ꯑꯩꯒꯤ ꯀꯣꯃꯦꯟꯇ काला ꯑꯅꯨꯈꯨꯃꯟ चखरे ꯀꯥꯏꯗ ꯀꯥꯟꯈ꯭ꯔꯒꯦ ꯑꯩꯕꯨ ꯐꯤꯖꯝ ꯊꯣꯏꯊꯣꯏ ꯑꯩꯕꯨ ꯀꯗꯥꯏꯗ ꯀꯥꯟꯈ꯭ꯔꯒꯦ ꯅꯪꯒꯤꯁꯦ ꯊꯤꯒꯦꯀꯣ ꯐꯤꯖꯝ ꯊꯣꯏꯊꯣꯏ ꯐꯤꯖꯝ ꯊꯣꯏꯊꯣꯏ ꯐꯤꯖꯝ ꯊꯣꯏꯊꯣꯏ ꯐꯤꯖꯝ ꯊꯣꯏꯊꯣꯏ ꯀꯗꯥꯏꯅꯣ ꯁꯤꯔꯣ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯕꯤꯔꯛꯇꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯏꯊꯣꯏ ꯅꯪꯒꯤ ꯀꯣꯃꯦꯟꯁꯤ ꯂꯩꯇꯦꯅꯦ ꯅꯪꯒꯤ ꯀꯣꯃꯦꯟꯁꯤꯗ ꯂꯩꯇꯦꯗꯨ सेंड तौरमरो थोइथोय नंग कमेंट से मरकता लेतेने सेंड तौरमदौ मांद्रे नंगना अदुगी मखादा लेइसे अमुकसु कालगा चटखरे अइगी कमेंट अनुखुमन कसार हंदबाना हाइको असिगी मरकतने कमेंट लेतेब नंगी मथांग मुइरो जेंगे लाक्रो जेंगसी खुमन इबाई हैव नो आइडिया है अदगी थोइबिसना दाबुंग तुपी हाइगतलक्पदुदी गोकुल मालबदो कयबा मानलंबदो चेनगिगे तौरिको सूरजना इबाई इसई अमता सगलगो पुंसीसिना अहानबा ममफाउनरकपा मिकुप्ता सगलो हाय पुंसीसिनो पोसंबा मतेन थाती तादोरे चेनु अहानबा ममफाउनरकपा मिकुप्ता ngaiduna leirami shanti zeknaba kaya kaya malem sida पोसंबा मतेन थाती तादोरे चेनु हाय खुमन इबाई टू बी remove the same time as थबिसना चप चाना लोइदौनिको हायनोले देगिदी गुरदीप ओक्रमना वाव 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 है देगी खुमन्ना गुरदीप ब्रो यू वांट मी a lot है देगिदी थबिसना दा गुरदीप हाय खुरमगरे सूरजना थागचरी एन हायरे मैं मोर 30 तादोरे को 2 minutes तंग आइरे अदुको लसलनी खुमंगी लाइट चंगिरक्तिबो मयाम पुनमको अनुखुमनबु नुसिबिरगदी स्क्राइब तो बिरमु स्क्राइब मैम लाइक तो बजारगदी लाइक तो सिनबिरो अदुगा सपोर्ट तौदबा नौबा संबिरकपा सिनाव सिंग यावरगदी एगे चैनल से सपोर्ट तौबिरमु मैम प्लीज नंगे नुसिब्रा सिदे नाउचा ना बाय है बाय नाउचा दगी खुमन्ना गुरदीप ब्रो गॉट द बेस्ट वे गुरदीप ना थोइबिसना थैंक यू कौबिरकपगिदमक हायको दगी खुमन्ना गुरदीप ब्रो आई एम नॉट गोइंग टू द पोसंबम ना बाय चेनु गुड नाइट पोसंबम गुरदीप ना लाइक डन है थैंक यू गुरदीप थोइबिसना ना दा गुरदीप नंग उब्रा है नोखरे दगी नोंगलेना गुड नाइट तामो एंड दी तैमा है थैंक यू गुड नाइट नोंगलेन अई सुषमा जमोना तियरो खुमन्ना लोइरो मतम चप चारे ओके बाय मैम पुष्पा गुड नाइट बाय गुड नाइट स्वीट ड्रीम मैम नोममु उनरसे सायोनारा
사요나라 Sai 사요나라 Sairuro sayonara. Sairuro. Hayeng amu unarasi sayonara Ngasigidi kainarasi sayonara Aigi chosmasu kainare nakan. Oh, ngasi sayonara aigi chosmasu. Tarahimu din sayonara Karino Najima. Nang naihing ahida na khatlaglabdi. Karino tawribdo. Mayam good night bye bye Kaino salamdagi phol ahid na LB kakpangamdra. loiramdagi isay mateg ama mayamda saksanbane ko aduna mayam wala bibigyan bye bye Kanano karino isalaklid do na. Mayam to Loisalo. ngasi gi damuta loisalage. Ngasi gi Loisang damuta lohe, kaina rapsi. sige. Mayam po namang ngasi gi damuta kaina rapsi ay tinungtang tumloy dorim ni ngasi hekta. Ay gi thabak ahida ko hayeng pung tarama thoy gi mamang da Bye po na bye, ipin. Mayam. Bye Bye bye. Tan. Music ka pine bo.